Lengsin Berkshi Mayam, Mangang Pakangna Taram Nokjari, Ngasi Muk Mayam Gidamakta, Anova Film Puduna Lakjari, Ngasi Pujaratliva Film Masik Mamingdi, Hotel Rawanda. Film Asi Rawanda Hariba Mafam Maduda, 1994 da Tokiba, Ashing Motodoshin the Yumpam Ebawarini, Rawanda Hariba Lebasi, Matamamada, Belgium Hariba Leba Adugi, Makapo and Duna Lerami. Adubu, Belgium the Ginning Katamba, Fangaroba Matam Adudadi, Belgium na, Rawanda the Ladiba, Mioishing Adubu, Kanglup Anitona Kaidotuna Tambirami. Kanglup Amana, Hutu Kawi, Hutu Hariba, Jati Sidi, Mi Maching Yami, Mi Maching Yamzarabasu, Laraba Mina Maching Heli. Thoidok Hendokna, Achaw Sang Pamnaiba, Mi Kaya Yaude, Adugo Kanglup Amana, Tutsi Kawi. Tutsi Hariba Kanglup Asidi, Mio Maching Yamde, Adubu Masak Matodi Yamna Faze, Jung Piral Saba, Mio Mitam Saba, Mi Ngata Oinatawi. Mi Maching Yamzadrabasu, Pasha Pipe Mi Maching Di Yami, Sanga Pangaleba, Makoina Yamna Heli. Masigisu Matakta, Rawandana Belgium da, Lading Matamaduda, Tutsi Mioishing Asibu, Makoi Manakta Yamna Nakshina Tamlami, Belgium gi officer Mayam Amadi, Tutsi Mioishing Punduna Lemine, Belgium gi Thaba Inkang Tawada, Mateng Panghali, Maramdi, Tutsi Hariba Jati Sinasu, Loksing Leba, Hutu de Giheli. Belgium na Rawandabu, Loy Chanduna Tambatarabasu, Tutsi Mioishing di, Belgium gi Achawachangsina, Yaba Amadi, Makoiga Tona Tinaduna Lebana, Makoi Yamna Nungaiba, Punchi Mahinga Madalerami. Asigum lava Tawong Asina, Hutu gi Mioishing Asina, Tutsi Mioishing Asibu Yamna Nungshiramde, Makoshu, Belgium with Chapmane Haiduna, Makoida Nungshidaba Amadi, Yaknabagum Nakanki. Asigumba Nungaina the Bashingasina, Tung the Kari Tolapagabadu, Filamasita Duna, Mayampuna Yaminasi. Filamasigi, Ahan Masinda, George Kobanupamana, Radio the Asumna Hairi. Karigumba Matamda, Angon the Mina, Tutsi Hariba Jatesi, Kari Maram Gidamakta, Nungshi Dribano Hangapa Matamda, Aina Hai, Equigi History Paraga Kangani. Tutsi Mioishingna, Belgium Gamana Duna, Hutu Equebu, Ot Naiki, Hutu Gilam Kaya, Munduna Lauki, Hutu Kaya Fuki, Aduga Hojikna, Belgium Chakrabamatung the Su, Tutsi Singilan Hobashingna, Hutu Singwa Muk Ot Neighbor Horakli, Makoi Dimi Hat Pangaktani, Fatabada Maming Leraba Jatini, Maramaduna, Tutsi Hariba Mioishing a Sidi, Kokros Kachap Mane, Hibadi, Karambi Gachap Mane. Matangasinda, Filamasigi, main character Oiba, Paul Kova, Mills Colin Hariba Hotel Aduda, Manager when a Tabak Toriba Nepadu, Mahaki driver, Dubega Lunana, Foreign Lamdagi Pushilakliba, Mamal Tanglaba, Pocheshing Adu, Lona Navagidamakta, Airport Talaki. Pong na Purapayaba Pocheshing na, Airport Kutang the Purakli, Aduga, Fong na Purapayado Pocheshing Adubuna, Pilot Singaduna, Tumin the Pushilaktuna, Paul the Piri. Paul, Wangang Sangang Yam Naheba, Migi Apam Pamda, Mayek Shang Kangba, Mi Amani. Masida Sunatuna, Paul, Mi Luinaba Yamna Heba Nupamani, Maramaduna, Paul Gisanga Yamna Chaurami. Paul Amadi, Dube, Airport the Halakumatamda, Paul Napiriba Shigaradu Uda, Dube and Hari, Sarna Piriba Shigaradu, Kohiba Shigarnatra. Kohiba Shigar Habadi, Cuban Shigar Hadaga Sukangay, Shigar Hariba, Churup Singi Makaladudagi, Kohiba Shigarasina, Quaidigi Afaba Amadi, Mamal Tangba Shigaramani. Paul Nahari, Aina Piriba, Kohiba Shigarasi, Ashengba Kohiba Shigarni. Churup Amamamda, Lupalising Tara Tarapi, Adubu Masigi Sigarasi, Aigi Famnadi, Lupalising Tara de Gihena, Belulay, Dubian Harai, Kamdona Lady Banosar. Paul Harai, Karigumba, Aina Senjao Babanupa Amada, Lupalising Tarapi Rubatarabadi, Karbarwala Dugim Famdadi, Lupalising Tara Dugichana Fam Leroy, Pasha Dugi, Belulate, Adubu Karigumba, Mina Lay Havada Fangadraba, Sigarasi, Aina Puduna, Karbarwala the Piru Batarabadi. Nupa Dugi Tamoida, Aidamakta, Achobuma Pamama, Kalaga Legani. Maramaduna, Aina Tangai Fadaba Matamda, Mangon the Taba Amahaiba Matamda, Mahana Yarak Loidaba Lake. Matanga, Paul, Magi Poche Logodoriba, Karbarwala, George Ko Unarami, George T, Kohiva Sigaradu, Takpa Fangba Matamda, Yamna Harauna Lerami, Matanga Sida, George Haribanupasi, Filamgi Ahoba Matamda, Tutsi Singi Mayokta, Akan Mawakaya Haikiba Nupaduni. Paul Amasung George, Hutu Jati Mio Ngakani, Maramaduna, George na Paul the Hare, Magi Makada Chakadoriba, Hutu Pawargi, Rally Si Yauxi, Rally Chapamatamda, Hutu Jati Mio Singa, Litkadaba Frida the Suit, Paul the Piraki. Paul the Hare, Madi, Hotel Gitabak Mayamaduna, Matam Kaitopa Sangde, Maramaduna Kona Yaurage. Paul, Wa Makasam Tarudana, Mahana Loge Haduna Lakliba, Poche Singadu, Wadar Torami. Paul na manager Oriba Hotel, Mil Colin Hariba Hotel adu 4-star hotel ni, Maramaduna, Mafamaduda Lakliba, foreigner Singadugi, Makoina Takadoriba, foreign liquor, Haibadi, foreign gi use Singadu, George ki godown Shidagi Lauribani. Matangi Sinda, George, Magi godown da, Paul Galoina Laklami,
ꯒꯣꯗꯥꯎꯟꯗ ꯊꯕꯛ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯁꯣꯏꯕꯗꯒꯤ ꯎꯒꯤ ꯎꯄꯨ ꯑꯃ ꯊꯥꯡꯀꯠꯂꯨꯕ ꯃꯇꯝꯗ ꯊꯥꯗꯔꯛꯈꯤ ꯑꯗꯨꯕꯨ ꯎꯄꯨ ꯃꯅꯨꯡ ꯑꯗꯨꯗꯗꯤ ꯊꯥꯡꯁꯥꯡ ꯃꯌꯥꯝ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯖꯣꯔꯖꯅ ꯊꯥꯡꯁꯥꯡ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯊꯥꯡꯁꯥꯡ ꯑꯃ ꯂꯧꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯊꯥꯡꯁꯥꯡ ꯑꯁꯤ ꯆꯥꯏꯅꯥꯗꯒꯤ ꯂꯨꯄꯥ ꯆꯥꯝꯃꯗ ꯂꯩꯔꯛꯄꯅꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗꯁꯨ ꯊꯥꯡꯁꯤꯡꯒꯤ ꯗꯤꯃꯥꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯗꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯡ ꯑꯃꯃꯝꯗ ꯂꯨꯄꯥ 500ꯗꯒꯤꯅ ꯂꯨꯄꯥ 1,000 ꯐꯥꯎꯕꯗ ꯌꯣꯟꯒꯗꯧꯔꯤꯕꯅꯤ ꯄꯣꯜꯁꯨ ꯈꯪꯉꯤ ꯖꯣꯔꯖꯅ ꯍꯥꯏꯔꯤꯕ ꯏꯔꯥꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯔꯝ ꯑꯗꯨꯅ ꯄꯣꯜꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯏꯔꯥꯡ ꯑꯗꯨꯒꯤꯗꯃꯛꯇ ꯀꯤꯕ ꯐꯥꯎꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯨꯕꯦ ꯑꯃꯗꯤ ꯄꯣꯜ ꯍꯣꯇꯦꯜꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯍꯨꯇꯨꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯝꯗ ꯂꯩꯔꯤꯕ ꯇꯨꯠꯁꯤꯁꯤꯡ ꯍꯥꯠꯀꯗꯕꯅꯤ ꯇꯨꯠꯁꯤꯁꯤꯡ ꯇꯥꯟꯊꯣꯛꯀꯗꯧꯕꯅꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯔꯦꯂꯤ ꯑꯃ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯗꯨꯕꯦꯗꯤ ꯔꯦꯂꯤ ꯆꯠꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯔꯝꯗꯤ ꯗꯨꯕꯦ ꯇꯨꯠꯁꯤ ꯖꯥꯇꯤꯒꯤ ꯃꯤꯑꯣꯏꯅꯤ ꯗꯨꯕꯦꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯣꯜꯅ ꯍꯥꯏꯔꯛꯏ ꯗꯨꯕꯦ ꯄꯥꯈꯠꯀꯅꯨ ꯂꯝꯕꯤꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯈꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯕ ꯁꯥꯗꯨꯅ ꯀꯔꯤꯁꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯃꯠꯇ ꯎꯠꯇꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯌꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯗꯨꯕꯦꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯔꯦꯂꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯈꯔꯁꯨ ꯌꯥꯎꯔꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯍꯨꯇꯨꯒꯤ ꯑꯀꯟꯕ ꯃꯤ ꯉꯥꯛꯇꯅꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯦꯂꯤ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯗꯨꯕꯦ ꯎꯕ ꯃꯇꯝꯗ ꯗꯨꯕꯦꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯅꯪꯗꯤ ꯇꯨꯠꯁꯤ ꯖꯥꯇꯤ ꯃꯤ ꯃꯥꯜꯂꯤ ꯍꯥꯏꯅꯔꯛꯈꯤ ꯃꯤ ꯃꯌꯥꯝ ꯑꯣꯝꯁꯤꯟꯅꯔꯛꯄ ꯍꯧꯔꯛꯄꯗꯨꯗ ꯄꯣꯜꯅ ꯖꯣꯔꯖꯅ ꯃꯉꯣꯟꯗ ꯄꯤꯔꯛꯄ ꯍꯨꯇꯨ ꯄꯋꯥꯔꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯨꯇꯨ ꯄꯋꯥꯔ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯐꯨꯔꯤꯠ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯣꯝꯁꯤꯜꯂꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯔꯦꯂꯤ ꯃꯈꯥ ꯆꯠꯊꯅꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯣꯜ ꯑꯃꯗꯤ ꯗꯨꯕꯦ ꯃꯈꯣꯏ ꯑꯅꯤꯅ ꯍꯣꯇꯦꯜ ꯌꯧꯔꯛꯄ ꯃꯇꯝꯗ ꯍꯣꯇꯦꯜꯒꯤ ꯁ꯭ꯇꯥꯐ ꯒ꯭ꯔꯦꯒꯣꯔꯗ ꯄꯣꯜꯅ ꯗꯨꯕꯦꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯒ꯭ꯔꯦꯒꯣꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯅꯥ ꯑꯀꯟꯕ ꯅꯨꯄꯥꯅꯤ ꯍꯨꯇꯨ ꯄꯋꯥꯔꯒꯤ ꯑꯀꯟꯕ ꯁꯄꯣꯔꯇꯔ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯣꯜꯅ ꯃꯉꯣꯟꯗ ꯗꯨꯕꯦꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯕꯗꯨꯗ ꯃꯍꯥꯛꯇꯤ ꯀꯌꯥ ꯍꯔꯥꯎꯔꯝꯗꯦ ꯑꯗꯨꯕꯨ ꯃꯊꯛ ꯊꯣꯡꯕ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤꯅ ꯇꯧꯅꯤꯡꯗ ꯆꯠꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯣꯜꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ UN ꯄꯤꯁꯀꯤꯄꯤꯡ ꯐꯣꯔꯁꯀꯤ ꯖꯦꯅꯔꯦꯜ ꯑꯣꯂꯤꯚꯔ ꯑꯃꯗꯤ ꯍꯨꯇꯨꯒꯤ ꯖꯦꯅꯔꯦꯜ ꯑꯥꯔꯃꯤ ꯖꯦꯅꯔꯦꯜ ꯕꯤꯖꯤ ꯃꯨꯡꯒꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯣꯂꯤꯚꯔꯅ ꯍꯥꯏꯔꯛꯏ ꯏꯟꯇꯔꯍꯥꯝꯋꯦ ꯍꯥꯏꯔꯤꯕ ꯍꯨꯇꯨꯒꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤꯒ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧꯅꯁꯤ ꯍꯥꯏꯕꯗ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯖꯦꯅꯔꯦꯜ ꯕꯤꯖꯤ ꯃꯨꯡꯒꯥ ꯍꯨꯇꯨꯅꯤ ꯕꯤꯖꯤ ꯃꯨꯡꯒꯥꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ ꯑꯩꯅ ꯌꯥꯅꯅꯕ ꯁꯤꯜꯂꯒꯦ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯂꯩꯕ ꯉꯥꯛꯇꯅꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯄꯣꯜꯅ ꯖꯦꯅꯔꯦꯜꯁꯤꯡ ꯑꯗꯨꯒꯤ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯏ ꯀꯔꯤꯁꯨ ꯋꯥꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯖꯦꯅꯔꯦꯜ ꯕꯤꯖꯤ ꯃꯨꯡꯒꯥꯅ ꯄꯣꯜꯗ ꯍꯥꯏꯔꯛꯏ ꯄꯣꯜ ꯅꯪꯒꯤꯗꯃꯛꯇ ꯑꯩꯒꯤ ꯐꯨꯔꯤꯠꯀꯤ ꯖꯦꯀꯦꯠꯇ ꯀꯩꯅꯣꯝ ꯍꯥꯞꯂꯝꯕꯅꯤ ꯃꯗꯨ ꯑꯃꯨꯛꯇ ꯌꯦꯡꯂꯨꯆꯣ ꯄꯣꯜ ꯖꯦꯅꯔꯦꯜ ꯕꯤꯖꯤ ꯃꯨꯡꯒꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯍꯣꯇꯦꯜꯒꯤ ꯁꯦꯂꯔ ꯍꯥꯏꯕꯗꯤ ꯌꯨ ꯃꯌꯥꯝ ꯊꯝꯐꯝ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯈꯤ ꯑꯗꯨꯒ ꯐꯣꯔꯦꯟꯗꯒꯤ ꯅꯧꯅ ꯄꯨꯁꯤꯜꯂꯛꯄ ꯍꯨꯏꯁꯀꯤ ꯕꯣꯇꯜ 2 ꯂꯧꯊꯣꯛꯇꯨꯅ ꯖꯦꯅꯔꯦꯜ ꯕꯤꯖꯤ ꯃꯨꯡꯒꯥꯒꯤ ꯖꯦꯀꯦꯠꯇ ꯍꯥꯞꯄꯨ ꯍꯥꯏꯗꯨꯅ ꯁ꯭ꯇꯥꯐ ꯑꯃꯗ ꯄꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝꯗ ꯄꯣꯜꯅ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯃꯗ ꯖꯣꯔꯖꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯇꯨꯠꯁꯤꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯒ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧꯒꯅꯤ ꯍꯥꯏꯔꯤꯕꯗꯨ ꯇꯧꯒꯅꯨ ꯃꯈꯣꯏꯗꯤ ꯈꯔꯝꯕꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯃꯗꯅ UN ꯄꯤꯁꯀꯤꯄꯤꯡ ꯐꯣꯔꯁꯅ ꯁꯤꯟꯗꯨꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯗꯤ ꯇꯨꯠꯁꯤ ꯂꯥꯜꯍꯧꯕꯁꯤꯡꯒ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯁꯥꯏꯟ ꯇꯧꯅꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯄꯥꯎ ꯄꯤꯔꯛꯂꯤ ꯃꯊꯪꯗ ꯄꯣꯜꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯥꯇꯤꯌꯥꯅꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯃꯆꯥꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯄꯣꯜꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯗꯤ ꯇꯨꯠꯁꯤ ꯖꯥꯇꯤꯅꯤ ꯄꯣꯜꯒꯤ ꯅꯨꯄꯤ ꯇꯥꯇꯤꯌꯥꯅꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯃꯆꯥꯅꯨꯄꯤ 2 ꯂꯩꯔꯦ ꯄꯣꯜꯅ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯆꯣꯀ꯭ꯂꯦꯠꯁꯤꯡ ꯑꯗꯨ ꯃꯆꯥꯁꯤꯡꯗ ꯌꯦꯟꯊꯣꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯣꯜ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥꯁꯤꯡꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯄꯣꯜꯒꯤ ꯃꯆꯥꯅꯨꯄꯥ ꯔꯣꯖꯔ ꯁꯣꯔ ꯊꯐꯦꯠ ꯍꯣꯟꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯂꯝꯕꯤꯗ ꯑꯥꯔꯃꯤ ꯉꯥꯛꯇ ꯉꯥꯏꯍꯧꯔꯦ ꯄꯣꯜꯅ ꯃꯥꯒꯤ ꯒꯦꯠ ꯃꯔꯨꯝꯗꯒꯤ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯅꯨꯄꯥ ꯑꯗꯨ ꯇꯨꯠꯁꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯁ꯭ꯄꯥꯏꯅꯤ ꯍꯥꯏꯗꯨꯅ ꯑꯥꯔꯃꯤꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯇꯥꯇꯤꯌꯥꯅꯥꯁꯨ ꯄꯣꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ ꯄꯣꯜꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯅꯪ ꯃꯄꯥꯟꯗ ꯊꯣꯔꯛꯀꯅꯨ ꯅꯪꯕꯨ ꯃꯈꯣꯏꯅ ꯎꯈ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯅꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯂꯥꯛꯂꯤꯕꯁꯤꯡ ꯑꯁꯤ ꯍꯨꯇꯨꯒꯤ ꯂꯥꯟꯃꯤ ꯉꯥꯛꯇꯅꯤ ꯍꯨꯇꯨꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯍꯨꯇꯨꯒꯤ ꯂꯥꯜꯍꯧꯕ ꯒ꯭ꯔꯨꯞ ꯏꯟꯇꯔꯍꯥꯝꯋꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯆꯦꯠꯄ ꯃꯔꯤ ꯂꯩ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯏꯟꯇꯔꯍꯥꯝꯋꯦꯒꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤꯕꯨ ꯍꯨꯇꯨꯒꯤ ꯑꯥꯔꯃꯤꯁꯤꯡꯅ ꯇ꯭ꯔꯦꯅꯤꯡ ꯄꯤ ꯍꯥꯏꯗꯨꯅꯁꯨ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕꯅꯤ ꯑꯁꯣꯝꯗꯅ ꯌꯨꯝꯊꯪꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯥꯔꯃꯤꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯂꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯥꯔꯃꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯔꯝꯃꯤ ꯇꯥꯇꯤꯌꯥꯅꯥꯗꯤ ꯃꯤ ꯐꯨꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯝꯃꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯄꯣꯜꯅ ꯃꯁꯦ ꯅꯨꯄꯥꯗ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯉꯁꯤ ꯅꯨꯡꯗꯥꯡꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯣ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯅꯨ ꯃꯊꯪꯒꯤ ꯁꯤꯟꯗ ꯇꯥꯇꯤꯌꯥꯅꯥꯅ ꯄꯣꯜꯗ ꯍꯪꯂꯛꯏ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯥꯔꯃꯤꯅ ꯑꯗꯨꯛ ꯊꯤꯅ ꯐꯨꯕꯤꯔꯤꯕꯗꯣ ꯄꯣꯜꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯨꯠꯁꯤꯒꯤ ꯁ꯭ꯄꯥꯏꯅꯤ ꯍꯥꯏꯗꯨꯅ ꯑꯥꯔꯃꯤꯗ ꯂꯥꯟꯅ ꯄꯥꯎ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯔꯝꯒꯅꯤ
ꯃꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯄ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯇꯥꯇꯤꯌꯥꯅꯥꯅ ꯍꯥꯏꯔꯛꯏ, ꯅꯪꯒ ꯈꯪꯅꯕ ꯑꯥꯔꯃꯤ ꯖꯦꯅꯔꯦꯜꯁꯤꯡ ꯑꯗꯨꯗ ꯄꯥꯎ ꯄꯤꯗꯨꯅ ꯌꯨꯝꯊꯪꯅꯕ ꯅꯨꯄꯥ ꯑꯗꯨ ꯀꯟꯕꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯄꯣꯜꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ, ꯑꯗꯨꯒ ꯑꯩꯒꯤ ꯈꯪꯅꯕ ꯑꯩꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯍꯔꯥꯎꯍꯟꯗꯨꯅ ꯊꯝꯂꯤꯕ ꯐꯝꯅꯥꯏꯕꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯇꯉꯥꯏ ꯐꯗꯕ ꯃꯇꯝꯗ ꯃꯈꯣꯏꯗꯒꯤ ꯃꯇꯦꯡ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯊꯝꯂꯤꯕꯅꯤ, ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯅꯠꯇꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯤꯜꯁ ꯀꯣꯂꯤꯟ ꯍꯥꯏꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯇꯧꯒꯗꯧꯔꯤꯕ UN ꯄꯤꯁꯀꯤꯄꯤꯡ ꯐꯣꯔꯁꯀꯤ ꯐꯪꯁꯟ ꯑꯗꯨꯒꯤꯗꯃꯛꯇ ꯐꯣꯔꯦꯟ ꯔꯤꯄꯣꯔꯇꯔ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯔꯤꯄꯣꯔꯇꯔꯁꯤꯡ ꯑꯗꯨꯕꯨ ꯄꯣꯜꯅ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯐꯣꯔꯦꯟꯗꯒꯤ ꯂꯥꯛꯂꯤꯕ ꯔꯤꯄꯣꯔꯇꯔ ꯑꯗꯨꯅ ꯂꯣꯀꯦꯜ ꯔꯤꯄꯣꯔꯇꯔ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ, ꯀꯝꯗꯧꯅ ꯍꯨꯇꯨ ꯑꯃꯗꯤ ꯇꯨꯠꯁꯤ ꯍꯥꯏꯗꯨꯅ ꯀꯥꯡꯂꯨꯞ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯤꯕꯅꯣ? ꯂꯣꯀꯦꯜ ꯔꯤꯄꯣꯔꯇꯔ ꯑꯗꯨꯅ ꯌꯥꯝꯅ ꯄꯦꯟꯗꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ, ꯕꯦꯜꯖꯤꯌꯝꯗꯒꯤ ꯂꯥꯛꯂꯝꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯅ ꯈꯥꯏꯗꯣꯛꯂꯝꯕꯅꯤ꯫ ꯕꯦꯜꯖꯤꯌꯝ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯃꯤꯠꯌꯦꯡ ꯃꯇꯨꯡ ꯏꯟꯅꯗꯤ ꯇꯨꯠꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ, ꯆꯨꯡ ꯐꯤꯔꯥꯜ ꯌꯥꯝꯅ ꯆꯥꯏ, ꯃꯔꯨꯑꯣꯏꯅ ꯇꯨꯠꯁꯤꯒꯤ ꯅꯨꯄꯤꯁꯤꯡ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯍꯥꯏꯗꯨꯅ ꯕꯦꯜꯖꯤꯌꯝꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯂꯧꯅꯩ꯫ ꯃꯔꯝ ꯑꯗꯨꯅ ꯇꯨꯠꯁꯤꯁꯤꯡꯕꯨ ꯕꯦꯜꯖꯤꯌꯝꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯍꯨꯇꯨꯁꯤꯡꯗꯤ ꯃꯁꯛ ꯃꯇꯧ ꯀꯌꯥ ꯐꯖꯕ ꯑꯣꯏꯗꯦ꯫ ꯍꯨꯇꯨꯁꯤꯡꯕꯨ ꯕꯦꯜꯖꯤꯌꯝ ꯑꯃꯗꯤ ꯇꯨꯠꯁꯤ ꯑꯅꯤ ꯃꯥꯟꯅꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯑꯣꯠ-ꯅꯩꯗꯨꯅ ꯊꯝꯕꯤꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯄꯣꯜꯅ ꯔꯤꯄꯣꯔꯇꯔꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯍꯦꯟꯖꯤꯟꯈ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤꯗꯤ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯕ ꯌꯥꯕ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯟꯅꯧ꯫ ꯑꯁꯣꯝꯗꯅ ꯇꯤꯚꯤꯗ ꯖꯦꯅꯔꯦꯜ ꯕꯤꯖꯤꯃꯨꯡꯒꯥꯅ ꯏꯟꯇꯔꯍꯥꯎꯃꯦ ꯍꯥꯏꯔꯤꯕ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨ ꯍꯨꯇꯨ ꯑꯥꯔꯃꯤꯁꯤꯡꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ, ꯂꯥꯜꯍꯧꯕꯁꯤꯡꯗ ꯑꯥꯔꯃꯤꯅ ꯈꯨꯠꯂꯥꯏ ꯄꯤꯈꯤꯕ ꯑꯃꯗꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯈꯤꯕ ꯀꯔꯤꯝꯇ ꯂꯩꯇꯦ, ꯑꯩꯈꯣꯏꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯂꯧꯔꯤꯕ ꯗꯤꯁꯤꯖꯟ ꯑꯁꯤꯗ ꯐꯨꯜ ꯁꯄꯣꯔꯠ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯋꯥꯟꯗꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯁꯨ ꯇꯨꯠꯁꯤ ꯂꯥꯜꯍꯧꯕꯁꯤꯡꯒ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨ ꯁꯥꯏꯟ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯇꯤꯚꯤꯗ ꯇꯦꯂꯤꯀꯥꯁꯠ ꯇꯧꯔꯛꯂꯤ꯫ UN ꯄꯤꯁꯀꯤꯄꯤꯡ ꯐꯣꯔꯁꯅ ꯁꯤꯟꯗꯨꯅ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃ ꯁꯥꯏꯟ ꯇꯧꯅꯍꯜꯂꯦ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯐꯪꯁꯟ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯪꯁꯟ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯃꯇꯝꯗꯗꯤ ꯄꯣꯜꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯇꯥꯇꯤꯌꯥꯅꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯊꯣꯃꯥꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯣꯜ ꯑꯃꯗꯤ ꯊꯣꯃꯥꯁ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯣꯃꯥꯁꯅ ꯏꯄꯥ ꯄꯥꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯄꯣꯜ, ꯑꯩꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯍꯨꯇꯨ ꯄꯋꯥꯔꯒꯤ ꯑꯀꯟꯕ ꯃꯤꯅꯤ꯫ ꯅꯨꯄꯥ ꯑꯗꯨ ꯏꯟꯇꯔꯍꯥꯎꯃꯦꯗꯁꯨ ꯌꯥꯎꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ, ꯈꯔ ꯂꯩꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯇꯨꯠꯁꯤ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯔꯣꯏ, ꯏꯔꯥꯡ ꯇꯧꯔꯛꯇ꯭ꯔꯤꯉꯩꯗ ꯆꯦꯜꯍꯧꯔꯣ ꯍꯥꯏꯔꯛꯏ꯫ ꯄꯣꯜꯗꯤ ꯋꯥꯗꯨꯗ ꯀꯌꯥ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯂꯧꯔꯝꯗꯦ, ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯊꯕꯛ ꯑꯗꯨ ꯅꯪꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯍꯨꯇꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯐꯪꯍꯧꯔꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯀꯤꯍꯜꯂꯤꯕꯅꯤ꯫ ꯊꯣꯃꯥꯁꯅ ꯃꯁꯥꯗ ꯏꯀꯤ ꯀꯤꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯏꯔꯥꯡ ꯍꯧꯔꯛꯄ ꯃꯇꯝꯗ ꯔꯦꯗꯤꯑꯣꯗ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯎ ꯌꯥꯟꯊꯠꯂꯣ ꯍꯥꯏꯔꯛꯂꯕꯗꯤ ꯂꯥꯟ ꯑꯁꯤ ꯍꯧꯔꯣ ꯍꯥꯏꯕꯒꯤ ꯁꯤꯒꯅꯦꯜꯅꯤ꯫ ꯁꯤꯒꯅꯦꯜ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯁꯤꯒꯅꯦꯜ ꯅꯠꯇꯦ, ꯁꯤꯒꯅꯦꯜ ꯑꯁꯤ ꯍꯨꯇꯨ ꯄꯋꯥꯔ ꯑꯃꯗꯤ ꯏꯟꯇꯔꯍꯥꯎꯃꯦꯒꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨꯗ ꯇꯨꯠꯁꯤ ꯍꯥꯠꯄ ꯍꯧꯔꯣ ꯍꯥꯏꯗꯨꯅ ꯄꯤꯕ ꯁꯤꯒꯅꯦꯜꯅꯤ꯫ ꯄꯣꯜꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯃꯐꯝ ꯑꯁꯤꯗꯗꯤ UN ꯄꯤꯁꯀꯤꯄꯤꯡ ꯐꯣꯔꯁꯀꯤ ꯂꯥꯟꯃꯤꯁꯨ ꯂꯩꯔꯤ, ꯐꯣꯔꯦꯟ ꯔꯤꯄꯣꯔꯇꯔ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯔꯤ ꯊꯣꯛꯂꯤ, ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯗꯤ ꯇꯨꯠꯁꯤ ꯂꯥꯜꯍꯧꯕꯁꯤꯡ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯥꯏꯟ ꯇꯧꯅꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯨꯇꯨꯁꯤꯡꯅ ꯁꯥꯒꯠꯂꯤꯕ ꯏꯔꯥꯡ ꯑꯁꯤꯁꯨ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯅꯦꯝꯊꯔꯛꯂꯒꯅꯤ꯫ ꯊꯣꯃꯥꯁꯀꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ, ꯄꯣꯜ, ꯅꯪꯗꯤ ꯍꯨꯇꯨ ꯖꯥꯇꯤꯒꯤ ꯃꯤꯑꯣꯏꯅꯤ, ꯅꯪꯗꯤ ꯏꯔꯥꯡ ꯑꯁꯤ ꯇꯧꯔꯛꯂꯕꯁꯨ ꯅꯪꯉꯣꯟꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯃꯔꯝ ꯑꯗꯨꯅ ꯏꯔꯥꯡ ꯑꯁꯤ ꯍꯧꯔꯛꯇ꯭ꯔꯤꯉꯩꯗ ꯇꯥꯇꯤꯌꯥꯅꯥ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯄꯨꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯒꯦ꯫ ꯊꯣꯃꯥꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯄꯥꯈꯠꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄꯣꯜꯅ ꯍꯥꯏꯔꯛꯏ, ꯋꯥꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯍꯌꯦꯡ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏꯗ ꯐꯝꯃꯤꯟꯅꯗꯨꯅ ꯇꯥꯇꯤꯌꯥꯅꯥꯁꯨ ꯌꯥꯎꯅ ꯈꯟꯅꯔꯁꯤ, ꯅꯈꯣꯏ ꯑꯅꯤ ꯉꯁꯤꯒꯤꯗꯤ ꯍꯜꯂꯣ, ꯍꯌꯦꯡ ꯑꯌꯨꯛ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯎ꯫ ꯊꯣꯃꯥꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯃꯗꯨꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯄꯣꯜꯁꯨ ꯃꯥꯒꯤ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯄꯣꯜꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯌꯨꯝ ꯈꯔ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯔꯝꯕ ꯎꯔꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯂꯝꯕꯤꯗ ꯑꯥꯔꯃꯤ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯊꯧꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯍꯣꯇꯦꯜꯒꯤ ꯃꯄꯥꯟꯗ ꯑꯣꯏꯔꯝꯂꯤꯕ ꯊꯧꯗꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯄꯣꯜ ꯌꯥꯝꯅ ꯄꯥꯈꯠꯈꯤ꯫ ꯄꯥꯈꯠꯄꯅ ꯍꯦꯟꯃꯟꯗꯨꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯄꯣꯜꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯃꯩꯒ ꯑꯃꯠꯇ ꯊꯥꯜꯂꯝꯗꯦ, ꯄꯨꯝꯃꯝ ꯃꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯣꯜꯅ ꯇꯣꯔꯆ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯏꯃꯨꯡꯗ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯃꯈꯣꯏꯒꯤ ꯐꯃꯨꯡ ꯀꯥꯗ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ, ꯑꯃꯠꯇ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯄꯣꯜꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯑꯃꯝꯕ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯣꯜ ꯂꯥꯛꯄ ꯎꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯇꯥꯇꯤꯌꯥꯅꯥꯅ ꯄꯣꯜꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯌꯨꯝꯊꯪꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯄꯣꯜ, ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯁꯥꯏꯟ ꯇꯧꯕ ꯆꯠꯂꯨꯕ ꯃꯇꯝꯗ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯍꯜꯂꯛꯄꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯇꯨꯠꯁꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯨꯇꯨ ꯂꯥꯜꯍꯧꯕꯁꯤꯡꯅ ꯇꯨꯠꯁꯤ ꯈꯨꯗꯤꯡꯃꯛ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯍꯥꯠꯄ ꯍꯧꯔꯛꯂꯦ꯫
ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯨꯇꯨꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯅꯨꯄꯥ ꯍꯥꯏꯔꯒꯗꯤ ꯄꯣꯜ ꯅꯪ ꯅꯇꯣꯝꯗ ꯉꯥꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯅꯌꯨꯝꯗ ꯑꯩꯈꯣꯏ ꯂꯣꯠꯂꯤꯕꯅꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯇꯥꯇꯤꯌꯥꯅꯥꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯊꯣꯃꯥꯁꯀ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ꯭ꯔꯥ ꯄꯣꯜꯅ ꯍꯥꯏꯔꯛꯏ ꯋꯥꯔꯤꯗꯤ ꯁꯥꯟꯅꯔꯛꯑꯦ ꯃꯈꯣꯏꯁꯨ ꯌꯨꯝ ꯍꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅꯗꯤ ꯆꯠꯍꯟꯈ꯭ꯔꯕꯅꯤ ꯅꯪ ꯑꯃꯨꯛꯇꯪ ꯀꯣꯜ ꯇꯧꯔꯒ ꯃꯈꯣꯏ ꯌꯨꯝ ꯌꯧꯔꯛꯏ ꯌꯧꯔꯛꯇꯦ ꯍꯪꯉꯨ ꯇꯥꯟꯖꯥ ꯑꯁꯤꯗ ꯌꯨꯝꯊꯪꯅꯕꯒꯤ ꯅꯨꯄꯤ ꯑꯃ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯄꯣꯜ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯔꯣꯖꯔ ꯌꯨꯝꯗ ꯂꯩꯇꯦ ꯌꯨꯝꯊꯪꯅꯕꯒꯤ ꯃꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯅꯤ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯈꯤ ꯄꯣꯜꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯜ ꯍꯧꯅ ꯀꯧꯕꯗꯤ ꯌꯥꯗꯕꯅꯤꯅ ꯄꯥꯛꯊꯗꯨꯅ ꯃꯆꯥꯕꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯊꯤꯕ ꯐꯪꯂꯛꯇ꯭ꯔꯕꯗ ꯃꯃꯩꯊꯪꯗ ꯄꯣꯜꯅ ꯌꯨꯝꯊꯪꯅꯕꯒꯤ ꯁꯝꯕꯜ ꯃꯈꯥꯗ ꯄꯥꯛꯊꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁꯝꯕꯜ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯃꯁꯥꯗ ꯏꯅ ꯄꯨꯡꯇꯩ ꯇꯩꯗꯨꯅ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯜꯂꯒ ꯃꯆꯥꯅꯨꯄꯥ ꯔꯣꯖꯔꯅ ꯌꯥꯝꯅ ꯀꯤꯅ ꯂꯣꯠꯂꯝꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯏꯅ ꯄꯨꯡꯇꯩ ꯇꯩꯔꯕ ꯃꯆꯥꯅꯨꯄꯥꯕꯨ ꯀꯣꯜꯂꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯞꯂꯗꯨꯅ ꯄꯣꯜꯅ ꯃꯆꯥꯅꯨꯄꯥ ꯄꯨꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯈꯤ ꯇꯦꯕꯜ ꯑꯃꯒꯤ ꯃꯊꯛꯇ ꯃꯆꯥꯅꯨꯄꯥꯕꯨ ꯐꯖꯅ ꯍꯤꯞꯊꯍꯜꯂꯕ ꯃꯇꯨꯡꯗ ꯃꯆꯥꯒꯤ ꯃꯁꯥꯗ ꯇꯩꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯂꯝꯃꯤ ꯏꯃꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯀꯧꯁꯤꯟꯗꯨꯅ ꯃꯆꯥꯒꯤ ꯑꯁꯣꯛꯄ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯔꯣꯖꯔꯒꯤ ꯃꯁꯥꯗ ꯇꯩꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯄ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯄꯣꯜ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗ ꯑꯁꯣꯛꯄ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯉꯣꯟꯗ ꯇꯩꯔꯤꯕ ꯏ ꯑꯁꯤ ꯃꯥꯒꯤ ꯏ ꯅꯠꯇꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯌꯨꯝꯊꯪꯅꯕ ꯄꯥꯈꯠꯂꯕ ꯅꯨꯄꯤ ꯑꯃꯅ ꯍꯪꯂꯛꯏ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯇꯩꯔꯤꯕ ꯏ ꯑꯁꯤ ꯀꯅꯥꯒꯤꯅꯣ ꯄꯣꯜꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯅꯨꯄꯤꯗꯨꯗ ꯉꯥꯏꯍꯥꯛꯇꯪꯗꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯁꯥꯎꯅꯤꯡꯕꯣꯏ ꯀꯩꯕꯣꯏ ꯂꯥꯎꯔꯝꯃꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯍꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯇꯨꯅ ꯂꯩꯔꯝꯂꯦ ꯃꯩꯈꯨ ꯉꯥꯛꯇ ꯉꯥꯏꯔꯦ ꯇꯥꯇꯤꯌꯥꯅꯥꯗꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯁꯨꯗꯨꯅ ꯏꯄꯥ ꯄꯥꯈꯠꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥꯕꯨ ꯀꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗꯅ ꯔꯦꯗꯤꯑꯣꯗ ꯖꯣꯔꯖꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯇꯨꯠꯁꯤ ꯈꯔꯝꯕꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯕꯨ ꯁꯥꯏꯟ ꯇꯧꯁꯤꯜꯂꯥꯎ ꯍꯥꯏꯅ ꯀꯧꯔꯒ ꯄ꯭ꯔꯦꯁꯤꯗꯦꯟꯕꯨ ꯅꯝꯊꯥꯛ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯍꯥꯠꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯎ ꯑꯋꯥꯡꯕꯁꯤꯡ ꯀꯛꯊꯠꯄ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯄꯥꯎ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯄꯣꯜꯁꯨ ꯈꯪꯂꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯄꯥꯟꯗ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯈꯤ ꯄꯣꯜꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯁꯨꯃꯥꯡꯗ ꯑꯥꯔꯃꯤ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯔꯝꯃꯤ ꯂꯥꯛꯂꯤꯕ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨ ꯍꯨꯇꯨꯒꯤ ꯑꯥꯔꯃꯤ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯣꯜꯅ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯑꯥꯔꯃꯤ ꯄꯥꯔꯁꯅꯦꯜ ꯈꯔ ꯑꯃꯅ ꯊꯣꯡ ꯊꯨꯒꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯥꯔꯃꯤ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯄꯣꯜꯗ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯑꯥꯏꯗꯤ ꯄꯤꯔꯛꯑꯣ ꯄꯣꯜꯅꯁꯨ ꯃꯥꯒꯤ ꯑꯥꯏꯗꯤ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ ꯑꯥꯏꯗꯤꯗ ꯍꯨꯇꯨ ꯍꯥꯏꯅ ꯏꯔꯝꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯍꯪꯂꯛꯏ ꯅꯪ ꯗꯤꯄ꯭ꯂꯣꯃꯦꯠ ꯍꯥꯏꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯊꯕꯛ ꯇꯧꯕ꯭ꯔꯥ ꯄꯣꯜꯅ ꯍꯥꯏꯔꯛꯏ ꯑꯩ ꯍꯥꯟꯅ ꯊꯕꯛ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯤꯜꯁ ꯀꯣꯂꯤꯟꯁꯇ ꯑꯣꯏꯅ ꯊꯕꯛ ꯇꯧꯏ ꯄꯣꯜꯒꯤ ꯃꯇꯨꯡꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯤꯕ ꯑꯗꯨꯁꯨ ꯎꯔꯝꯃꯤ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯗꯤꯄ꯭ꯂꯣꯃꯦꯠ ꯍꯥꯏꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨ ꯑꯩꯈꯣꯏ ꯑꯥꯔꯃꯤꯒꯤ ꯕꯦꯁ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯕ ꯌꯥꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯗꯤꯄ꯭ꯂꯣꯃꯦꯠ ꯍꯣꯇꯦꯜꯒꯤ ꯀꯥꯁꯤꯡꯒꯤ ꯁꯣ ꯂꯩꯐꯝ ꯈꯪꯕ꯭ꯔꯥ ꯄꯣꯜꯅꯁꯨ ꯈꯪꯉꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯗꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯨꯟꯗꯣꯛꯑꯝꯃꯒ ꯗꯤꯄ꯭ꯂꯣꯃꯦꯠ ꯍꯣꯇꯦꯜꯗ ꯆꯠꯄ ꯉꯝꯃꯣꯏ ꯍꯥꯏꯔꯛꯈꯤ ꯀꯃꯥꯟꯗꯔꯅꯁꯨ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯌꯥꯝꯂꯕ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯄꯨꯕꯗ ꯆꯜꯂꯣꯏ ꯇꯥꯇꯤꯌꯥꯅꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯒꯥꯔꯤꯗ ꯇꯣꯡꯗꯨꯅ ꯂꯥꯛꯆꯒꯦ ꯇꯧꯕꯇꯕꯨ ꯅꯈꯣꯏ ꯒꯥꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯆꯒꯦ ꯀꯃꯥꯟꯗꯔꯅꯁꯨ ꯍꯣꯏ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝ ꯗꯤꯄ꯭ꯂꯣꯃꯦꯠ ꯍꯣꯇꯦꯜ ꯇꯝꯅ ꯂꯥꯛꯈꯤ ꯃꯈꯣꯏꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯁꯤꯗꯨꯅ ꯇꯥ ꯂꯩꯔꯤ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯍꯨꯇꯨꯁꯤꯡꯅ ꯇꯨꯠꯁꯤ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇꯁꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯉꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯤ ꯍꯨꯇꯨꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯕ ꯇꯨꯠꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯁꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯣꯜꯅ ꯗꯤꯄ꯭ꯂꯣꯃꯦꯠ ꯍꯣꯇꯦꯜꯒꯤ ꯃꯦꯅꯦꯖꯔ ꯀꯥꯗ ꯂꯩꯔꯤꯕ ꯌꯣꯠꯀꯤ ꯎꯄꯨ ꯁꯣ ꯑꯆꯧꯕꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ ꯎꯄꯨ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯎꯔꯝꯃꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯣꯜꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯈꯥꯎꯗ ꯌꯥꯝꯅ ꯊꯨꯅ ꯍꯥꯞꯆꯤꯜꯂꯝꯃꯤ ꯎꯄꯨ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯆꯩꯁꯤꯡ ꯑꯃꯗꯤ ꯋꯤꯁꯀꯤꯅꯆꯤꯡꯕꯁꯤꯡ ꯑꯗꯨꯁꯨ ꯄꯣꯜꯅ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯑꯥꯔꯃꯤ ꯑꯃ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯄꯣꯜꯅ ꯗꯤꯄ꯭ꯂꯣꯃꯦꯠ ꯍꯣꯇꯦꯜꯒꯤ ꯁꯣ ꯄꯨꯗꯨꯅ ꯀꯃꯥꯟꯗꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯄꯣꯜꯅ ꯀꯃꯥꯟꯗꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯄꯣꯜꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯨꯇꯨ ꯑꯃ ꯑꯣꯏꯔꯒ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯐꯠꯇ꯭ꯔꯕ ꯈꯔꯝꯕꯤꯒ ꯃꯥꯟꯅꯔꯕ ꯇꯨꯠꯁꯤꯁꯤꯡꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯣ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯅꯣꯡꯃꯩ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯄꯣꯜꯗ ꯄꯤꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯔꯝꯕꯤꯁꯤꯡ ꯑꯁꯤ ꯍꯥꯠꯇꯣꯛꯎ ꯑꯗꯨꯕꯨ ꯄꯣꯜꯅꯗꯤ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯄꯣꯜꯒꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯅꯝꯂꯒ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯈꯔꯝꯕꯤꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯇꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯅꯀꯣꯛꯇ ꯑꯩꯅ ꯅꯣꯡꯃꯩꯅ ꯁꯣꯏꯗꯅ ꯀꯥꯞꯂꯛꯀꯅꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯄꯣꯜꯅꯁꯨ ꯑꯔꯣꯏꯕ ꯄꯥꯝꯕꯩ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯨꯠꯁꯤꯁꯤꯡ ꯑꯁꯤꯗꯤ ꯂꯥꯜꯍꯧꯕ ꯑꯃꯠꯇ ꯅꯠꯇꯦ ꯃꯈꯣꯏ ꯍꯥꯠꯂꯒ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯃꯈꯣꯏ ꯍꯥꯠꯈ꯭ꯔꯕꯗꯤ ꯇꯨꯠꯁꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯚꯦꯂꯨ ꯀꯩꯝꯇ ꯂꯩꯔꯔꯣꯏ ꯅꯉꯣꯟꯗ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯊꯋꯥꯏ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯩꯁꯥ ꯃꯁꯤꯡ ꯍꯥꯏꯔꯛꯑꯣ ꯑꯩ ꯄꯤꯔꯒꯦ ꯀꯃꯥꯟꯗꯔꯅ ꯍꯥꯏꯔꯛꯏ ꯈꯔꯝꯕꯤ ꯑꯃ ꯀꯟꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯉꯣꯟꯗ 10,000 ꯄꯤꯌꯨ
ꯄꯣꯜꯅ ꯉꯁꯥꯏ ꯎꯄꯨ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯔꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯀꯃꯥꯟꯗꯔꯗ ꯂꯣꯏꯅ ꯄꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯎꯖꯔꯤꯕ ꯃꯃꯜ ꯌꯥꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯃꯥꯟꯗꯔꯗ ꯂꯣꯏꯅ ꯄꯤꯔꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯄꯩꯁꯥꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯃꯊ꯭ꯋꯥꯏ ꯀꯟꯕ ꯌꯥꯔꯒꯅꯤ꯫ ꯀꯃꯥꯟꯗꯔ ꯑꯗꯨꯅꯁꯨ ꯍꯔꯥꯎꯔꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯂꯧꯕ ꯌꯥꯔꯦ ꯍꯥꯏꯔꯛꯏ꯫ ꯄꯣꯜꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯀꯥꯔꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯄꯣꯜꯁꯨ ꯈꯪꯉꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯃꯥꯒꯤ ꯏꯃꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯇꯨꯠꯁꯤꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯨꯟꯗꯣꯛꯑꯝꯕ ꯇꯥꯔꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯔꯧꯒꯅꯤ ꯍꯥꯏꯕꯗꯣ꯫ ꯃꯔꯝ ꯑꯗꯨꯅ ꯄꯣꯜꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯇꯨꯠꯁꯤꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯌꯥꯎꯖꯔꯛꯂꯤꯕ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯇꯨꯅ ꯈꯣꯝꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯀꯃꯥꯟꯗꯔꯗ ꯄꯤꯔꯝꯃꯤ꯫ ꯀꯃꯥꯟꯗꯔꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, ꯃꯁꯤꯗꯤ ꯀꯔꯤꯁꯨ ꯚꯦꯂꯨ ꯂꯩꯕ ꯄꯣꯠꯆꯩ ꯑꯃꯠꯇ ꯅꯠꯇꯦ, ꯅꯪꯅ ꯑꯄꯥꯝꯕ ꯈꯔꯝꯕꯤ ꯑꯃ ꯈꯜꯂꯒ ꯄꯨꯖꯈ꯭ꯔꯣ꯫ ꯄꯣꯜꯅ ꯍꯥꯏꯔꯛꯏ, ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯃꯜ ꯑꯣꯏꯅ ꯑꯩꯅ ꯅꯉꯣꯟꯗ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯄꯤꯒꯦ꯫ ꯇꯧꯕꯇꯕꯨ ꯂꯨꯄꯥ ꯂꯥꯈ ꯑꯃꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯁꯥꯗ ꯌꯥꯎꯗꯦ, ꯑꯩꯒꯤ ꯍꯣꯇꯦꯜ ꯃꯤꯜꯁ ꯀꯣꯂꯤꯟꯁꯇ ꯂꯩꯍꯧꯏ꯫ ꯑꯩꯒꯤ ꯍꯣꯇꯦꯜ ꯑꯗꯨ ꯐꯥꯎꯕ ꯆꯠꯃꯤꯟꯅꯔꯒ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯅꯉꯣꯟꯗ ꯂꯣꯏꯅ ꯄꯤꯔꯒꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯇꯨꯠꯁꯤꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯃꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤ ꯑꯁꯥ ꯑꯁꯤ ꯄꯣꯜ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯄꯣꯜꯗ ꯃꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯤꯡ ꯑꯗꯨꯁꯨ ꯄꯣꯜꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯃꯤ꯫ ꯄꯣꯜꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯃꯥꯟꯗꯔꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯛꯏ, ꯃꯤꯜꯁ ꯀꯣꯂꯤꯟ ꯍꯥꯏꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯗꯤ UN ꯄꯤꯁ ꯀꯤꯄꯤꯡ ꯐꯣꯔꯁꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯕ ꯍꯣꯇꯦꯜꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯪꯂꯨꯕꯗ ꯌꯥꯔꯛꯂꯣꯏ꯫ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯌꯥꯔꯛꯂꯣꯏꯗꯕ ꯃꯃꯤ ꯎꯔꯛꯄ ꯃꯇꯝꯗ ꯄꯣꯜꯅ ꯍꯥꯏꯔꯛꯏ, ꯃꯤꯁꯤꯡꯁꯦ ꯍꯣꯇꯦꯜ ꯀꯣꯂꯤꯟꯁ ꯐꯥꯎꯕꯗ ꯄꯨꯕꯤꯔꯛꯎ, ꯑꯩꯅ ꯄꯩꯁా ꯄꯨꯊꯣꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯅꯪꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯨ, ꯄꯩꯁꯥ ꯄꯤꯔꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯃꯤꯁꯤꯡ ꯑꯁꯤ ꯊꯥꯗꯣꯛꯄꯤꯔꯛꯎ꯫ ꯋꯥꯍꯩ ꯑꯁꯤꯗ ꯀꯃꯥꯟꯗꯔ ꯑꯗꯨꯁꯨ ꯌꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯤꯜꯁ ꯀꯣꯂꯤꯟꯁ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯑꯥꯔꯃꯤ ꯑꯃꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯆꯪꯃꯤꯟꯅꯈꯣ, ꯑꯗꯨꯒ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯈꯔ ꯊꯨꯅ ꯄꯨꯗꯨꯅ ꯊꯣꯛꯂꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯨꯠꯁꯤ ꯈꯔꯝꯕꯤꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏ꯫ ꯄꯣꯜꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯎꯄꯨꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯀꯃꯥꯟꯗꯔꯗ ꯄꯤꯔꯝꯃꯤ꯫ ꯄꯣꯜꯅ ꯇꯨꯠꯁꯤꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯄꯤꯔꯣ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯃꯥꯒꯤ ꯀꯦꯞꯇꯦꯟꯗ ꯍꯥꯏꯔꯛꯏ, ꯄꯩꯁꯥ ꯐꯪꯂꯕꯅꯤꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ, ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯔꯝꯕꯤꯁꯤꯡ ꯑꯁꯤꯗꯤ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯂꯥꯛꯂꯒ ꯄꯨꯟꯅ ꯍꯥꯠꯂꯁꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯣꯜ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯣꯇꯦꯜ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯐꯖꯅ ꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯇꯤꯌꯥꯅꯥꯗꯤ ꯊꯣꯃꯥꯁꯀꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤन ꯀꯣꯜ ꯇꯧꯗꯨꯅ ꯄꯥꯎ ꯂꯧꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯄꯥꯎ ꯐꯥꯎꯅꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯣꯔꯦꯅꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯍꯟꯈꯤꯅꯅꯕꯒꯤꯗꯃꯛꯇ ꯑꯦꯌꯔꯄꯣꯔꯠ ꯐꯥꯎꯕ ꯆꯠꯅꯅꯕ ꯂꯝꯕꯤ ꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯄꯣꯜꯗ ꯍꯥꯏꯔꯛꯂꯤ꯫ ꯄꯣꯜꯅꯁꯨ ꯃꯌꯥꯝ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯣꯊꯣꯔꯤꯇꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯤꯕ ꯑꯗꯨ ꯐꯥꯊꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯁꯨꯏꯠ ꯍꯥꯏꯔꯤꯕ ꯀꯥ ꯑꯗꯨꯗ ꯏꯔꯥꯡ ꯑꯁꯤꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯕ ꯒ꯭ꯔꯦꯒꯣꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯥꯐ ꯑꯗꯨꯅ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯄꯨꯁꯤꯟꯗꯨꯅ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯄꯣꯜꯅ ꯌꯥꯝꯅ ꯁꯥꯎꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯣ ꯍꯥꯏꯗꯨꯅ ꯒ꯭ꯔꯦꯒꯣꯔꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯒ꯭ꯔꯦꯒꯣꯔꯅ ꯍꯥꯏꯔꯛꯏ, ꯍꯣꯇꯦꯜ ꯑꯁꯤꯗ ꯄꯩꯁꯥ ꯄꯥꯏꯕ ꯇꯨꯠꯁꯤ ꯈꯔꯝꯕꯤ ꯈꯔ ꯑꯃꯗꯤ ꯄꯣꯜꯅ ꯃꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯈꯔꯝꯕꯤ ꯈꯔ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯉꯤ꯫ ꯒ꯭ꯔꯦꯒꯣꯔꯅ ꯗꯝꯀꯥꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, ꯃꯦꯅꯦꯖꯔ, ꯑꯩꯒꯤ ꯍꯨꯇꯨ ꯄꯋꯥꯔꯒꯤ ꯏꯃꯥꯟꯅꯕ ꯈꯔ ꯂꯩꯔꯤ, ꯃꯈꯣꯏꯗꯤ ꯈꯔꯝꯕꯤ ꯎꯕ ꯌꯥꯗꯦ, ꯑꯎꯕ ꯃꯐꯝꯗ ꯄꯪꯍꯥꯠꯇ ꯍꯥꯠꯄꯅꯤ꯫ ꯋꯥꯍꯩ ꯑꯁꯤꯗ ꯄꯣꯜꯁꯨ ꯈꯪꯂꯦ ꯒ꯭ꯔꯦꯒꯣꯔꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯣ, ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯦꯗ ꯀ꯭ꯔꯣꯁꯇ ꯊꯕꯛ ꯇꯧꯕꯤ ꯃꯦꯗꯥꯝ ꯑꯥꯔꯆꯔ ꯍꯥꯏꯕꯤ ꯅꯨꯄꯤꯗꯨ ꯂꯥꯛꯏ ꯑꯗꯨꯒ ꯄꯣꯜꯗ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯛꯏ꯫ ꯃꯦꯗꯥꯝ ꯑꯥꯔꯆꯔꯅ ꯑꯣꯔꯐꯥꯟ ꯍꯣꯝꯗꯒꯤ ꯇꯨꯠꯁꯤ ꯑꯉꯥꯡ 10 ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ, ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯣꯜꯗ ꯍꯥꯏꯔꯝꯃꯤ꯫ ꯄꯣꯜꯅꯁꯨ ꯌꯥꯅꯤꯡꯗ ꯌꯥꯔꯝꯃꯤ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯃꯤꯜꯁ ꯀꯣꯂꯤꯟ ꯍꯥꯏꯔꯤꯕ ꯍꯣꯇꯦꯜ ꯑꯁꯤ ꯃꯤꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ, ꯑꯅꯧꯕ ꯃꯤ ꯆꯪꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ꯫ ꯃꯦꯗꯥꯝ ꯑꯥꯔꯆꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯗꯨꯗ ꯑꯉꯥꯡ 10 ꯑꯃꯒꯁꯨ ꯂꯩꯍꯧꯔꯤ, ꯃꯈꯣꯏ ꯂꯧꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯄꯣꯜꯅ ꯃꯥꯒꯤ ꯃꯁꯦꯟꯅꯨꯄꯥ ꯊꯣꯃꯥꯁꯀꯤ ꯃꯌꯨꯝꯒꯤ ꯑꯦꯗ꯭ꯔꯦꯁ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯦꯗ꯭ꯔꯦꯁ ꯑꯁꯤꯗ ꯃꯤ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯛꯎ, ꯌꯨꯝꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯑꯁꯤꯗ ꯄꯨꯕꯤꯔꯛꯎ꯫ ꯋꯥꯍꯩ ꯈꯔ ꯑꯁꯤꯒ ꯂꯣꯏꯅꯅ ꯊꯣꯃꯥꯁꯀꯤ ꯐꯦꯃꯤꯂꯤꯒꯤ ꯐꯣꯇꯣ ꯑꯗꯨꯁꯨ ꯄꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯐꯣꯔꯦꯟ ꯔꯤꯄꯣꯔꯇꯔꯁꯤꯡ ꯑꯗꯨꯅ UN ꯄꯤꯁ ꯀꯤꯄꯤꯡ ꯐꯣꯔꯁꯀꯤ ꯖꯦꯅꯔꯦꯜ ꯑꯣꯂꯤꯚꯔꯒ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯤꯄꯣꯔꯇꯔꯅ ꯍꯪꯂꯛꯏ, ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯅꯦꯝꯊꯔꯛꯅꯕ ꯀꯔꯤ ꯊꯕꯛ ꯄꯥꯏꯈꯠꯂꯕꯒꯦ? ꯖꯦꯅꯔꯦꯜ ꯑꯣꯂꯤꯚꯔꯅ ꯍꯥꯏꯔꯛꯏ, ꯏꯔꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯥꯎꯒꯅꯨ ꯍꯥꯏꯗꯨꯅ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗꯒꯤ ꯑꯣꯔꯗꯔ ꯑꯃ ꯂꯥꯛꯂꯦ, ꯑꯩꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯉꯥꯛ ꯁꯦꯟꯅꯅꯕ ꯂꯥꯛꯄꯅꯤ, ꯃꯐꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯄꯨꯔꯛꯀꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯅꯠꯇꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯤꯄꯣꯔꯇꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯦꯃꯦꯔꯥꯃꯦꯟ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯦꯃꯦꯔꯥꯃꯦꯟ ꯖꯦꯛꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯍꯣꯇꯦꯜ ꯃꯅꯨꯡꯗ ꯁꯨꯝ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯄꯥꯟꯗ ꯀꯔꯤ ꯊꯣꯛꯂꯤꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯔꯤꯄꯣꯔꯠ ꯑꯃꯠꯇ ꯂꯧꯕ ꯐꯪꯂꯔꯣꯏ, ꯃꯔꯝ ꯑꯗꯨꯅ ꯃꯄꯥꯟꯗ ꯆꯠꯂꯒ ꯔꯤꯄꯣꯔꯠ ꯂꯧꯔꯨꯁꯤ꯫ ꯑꯗꯨꯕꯨ ꯔꯤꯄꯣꯔꯇꯔ ꯑꯗꯨꯅꯗꯤ ꯃꯈꯣꯏꯅ ꯆꯠꯄꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯒꯥꯔꯤ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ, ꯃꯔꯝ ꯑꯗꯨꯅ ꯆꯠꯈꯤꯒꯨꯝꯁꯤ ꯍꯥꯏꯔꯛꯏ꯫
ꯑꯗꯨꯕꯨ ꯀꯦꯃꯦꯔꯥꯃꯦꯟ ꯖꯦꯛꯇꯤ ꯔꯤꯄꯣꯔꯇꯔ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯝꯗꯦ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟꯠꯒ ꯂꯣꯏꯅꯅ ꯃꯄꯥꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯣꯜꯅ ꯖꯦꯅꯔꯦꯜ ꯑꯣꯂꯤꯚꯔꯗ ꯍꯥꯏꯔꯛꯏ ꯅꯪꯅ ꯄꯨꯔꯛꯄ ꯔꯦꯐ꯭ꯌꯨꯖꯤ ꯑꯃꯗꯤ ꯔꯦꯗ ꯀ꯭ꯔꯣꯁꯀꯤ ꯑꯣꯔꯐꯥꯟ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯁꯤꯟꯕ ꯃꯇꯝꯗ ꯍꯣꯇꯦꯜ ꯑꯁꯤ ꯃꯤ ꯊꯝꯐꯝ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯀꯦꯝꯗ ꯔꯦꯐ꯭ꯌꯨꯖꯤ ꯈꯔ ꯄꯨꯔꯒ ꯊꯝꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯑꯣꯂꯤꯚꯔꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯒꯅꯤ ꯃꯔꯝꯗꯤ UN ꯄꯤꯁ ꯀꯤꯄꯤꯡ ꯐꯣꯔꯁꯅ ꯇꯨꯠꯁꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒ ꯁꯥꯏꯟ ꯇꯧꯅꯍꯜꯂꯤ ꯍꯥꯏꯗꯨꯅ ꯍꯨꯇꯨ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯈꯣꯏꯗ ꯁꯥꯎꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯦꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯍꯨꯇꯨꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤ ꯏꯔꯥꯡ ꯑꯁꯤ ꯈꯔ ꯅꯦꯝꯊꯔꯕ ꯃꯇꯨꯡꯗ ꯔꯦꯐ꯭ꯌꯨꯖꯤꯁꯤꯡ ꯑꯁꯤꯒꯤ ꯂꯩꯐꯝ ꯑꯩꯅ ꯁꯣꯏꯗꯅ ꯁꯤꯟꯒꯅꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯅꯪꯅ ꯃꯦꯅꯦꯖ ꯇꯧꯔꯣ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯣꯇꯦꯜꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯁꯤꯟꯗꯨꯅ ꯔꯦꯗꯤꯑꯣ ꯇꯥꯗꯨꯅ ꯊꯕꯛꯀ ꯑꯝꯇ ꯇꯧꯗꯕꯤ ꯂꯩꯔꯝꯃꯤ ꯄꯣꯜꯅ ꯌꯥꯝ ꯁꯥꯎꯅ ꯔꯦꯗꯤꯑꯣꯗꯨ ꯃꯨꯠꯊꯠꯂꯨ ꯑꯗꯨꯒ ꯅꯊꯧ ꯇꯧ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯁꯦꯐꯅ ꯍꯥꯏꯔꯛꯏ ꯍꯣꯇꯦꯜꯒꯤ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔꯗꯤ ꯆꯦꯟꯈ꯭ꯔꯦ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯒꯗꯧꯔꯤꯕꯅꯣ ꯄꯣꯜꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯍꯧꯖꯤꯛ ꯑꯩꯅ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯌꯥꯝ ꯑꯗꯨꯗꯤ ꯊꯥꯖꯔꯝꯗꯦ ꯅꯣꯛꯇꯨꯝ ꯅꯣꯛꯁꯤꯜꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯣꯜꯅ ꯃꯈꯣꯏꯒꯤ ꯍꯣꯇꯦꯜ ꯃꯄꯨ ꯑꯣꯏꯔꯤꯕ ꯀꯝꯄꯅꯤ ꯁꯥꯕꯤꯅꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯗꯨꯅ ꯍꯪꯂꯛꯏ ꯍꯣꯇꯦꯜꯒꯤ ꯐꯤꯕꯝꯗꯤ ꯀꯝꯗꯧꯔꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔꯁꯤꯡꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅꯗꯤ ꯏꯔꯥꯡ ꯃꯅꯨꯡ ꯑꯁꯤꯗ ꯍꯣꯇꯦꯜ ꯑꯁꯨ ꯊꯤꯡꯖꯤꯜꯂꯁꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯍꯣꯇꯦꯜ ꯑꯗꯨꯃꯛ ꯊꯤꯡꯖꯤꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯄꯥꯝꯗ꯭ꯔꯤ ꯄꯣꯜ ꯅꯪꯒꯤ ꯀꯔꯤ ꯃꯣꯠ ꯂꯩꯕꯒꯦ ꯄꯣꯜꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜ ꯑꯁꯤ ꯌꯥꯝꯅ ꯏꯪ ꯆꯤꯛꯄ ꯁꯥꯟꯇꯤ ꯂꯩꯕ ꯁ꯭ꯇꯦꯟꯗꯔ ꯋꯥꯡꯕ ꯍꯣꯇꯦꯜ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯏꯔꯥꯡ ꯃꯔꯛ ꯑꯁꯤꯗ ꯍꯣꯇꯦꯜ ꯑꯁꯤ ꯊꯣꯡ ꯂꯣꯟꯁꯤꯟꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡꯆꯠ ꯂꯣꯏꯅ ꯊꯤꯔꯒꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝ ꯑꯁꯤꯗꯗꯤ UN ꯄꯤꯁ ꯀꯤꯄꯤꯡ ꯐꯣꯔꯁꯁꯤꯡꯅ ꯍꯣꯇꯦꯜ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯜꯂꯤ ꯍꯣꯇꯦꯜ ꯑꯁꯤ ꯃꯈꯣꯏꯒꯤ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯂꯩꯔꯤ ꯄꯣꯜꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯗꯨꯅꯁꯨ ꯍꯣꯇꯦꯜ ꯊꯤꯡꯖꯤꯜꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯄꯣꯜꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠꯗ ꯍꯣꯇꯦꯜꯒꯤ ꯁ꯭ꯇꯥꯐꯁꯤꯡꯁꯦ ꯏꯔꯥꯡ ꯃꯔꯛ ꯑꯁꯤꯗ ꯄꯣꯜꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯄꯣꯜꯕꯨ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯐꯣꯔꯃꯦꯜ ꯑꯣꯔꯗꯔ ꯑꯃ ꯐꯦꯛꯁꯇ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯔꯤꯀ꯭ꯋꯦꯁꯠ ꯇꯧꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯣꯜꯅ ꯁ꯭ꯇꯥꯐꯁꯤꯡ ꯀꯧꯁꯤꯟꯗꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯎꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯛꯂꯤꯕꯁꯤ ꯃꯇꯝ ꯐꯅ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯏꯔꯥꯡ ꯃꯇꯝ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯤꯒꯤ ꯑꯣꯔꯗꯔ ꯌꯥꯎꯗ꯭ꯔꯕꯗꯤ ꯅꯈꯣꯏꯒ ꯑꯩꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯅꯈꯣꯏꯕꯨ ꯑꯩꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧ ꯍꯥꯏꯔꯛꯂꯕꯁꯨ ꯇꯁꯦꯡꯅ ꯑꯩꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯅꯤꯡꯗ꯭ꯔꯕꯗꯤ ꯍꯣꯇꯦꯜ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯄꯣꯜꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯊꯧ ꯇꯧꯕ ꯑꯃꯨꯛ ꯍꯧꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯐꯣꯔꯦꯟ ꯔꯤꯄꯣꯔꯇꯔ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯩꯔꯤꯕ ꯀꯨꯂꯔ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯣꯜ ꯀꯧꯗꯨꯅ ꯁꯦꯝꯍꯜꯂꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯂꯧꯕ ꯆꯠꯈꯤꯕ ꯖꯦꯛ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯅ ꯅꯝꯂꯛꯄ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖꯁꯤꯡ ꯑꯗꯨ ꯄ꯭ꯂꯦ ꯇꯧꯔꯝꯃꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯗꯨꯗ ꯍꯨꯇꯨꯁꯤꯡꯅ ꯇꯨꯠꯁꯤ ꯖꯥꯇꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯍꯜ ꯑꯉꯥꯡ ꯈꯥꯛꯇꯅ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯨꯠ ꯄꯦꯟꯕ ꯃꯈꯩ ꯌꯥꯟꯗꯨꯅ ꯍꯥꯠꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯁꯤꯕ ꯉꯝꯍꯧꯗ꯭ꯔꯕꯁꯤꯡꯅ ꯃꯈꯣꯜ ꯍꯧꯅ ꯍꯧꯅ ꯆꯩꯅꯥ ꯈꯥꯡꯂꯗꯨꯅ ꯂꯥꯎꯔꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯗꯨ ꯎꯔꯨꯕꯗ ꯄꯣꯜꯗꯤ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ ꯐꯣꯔꯦꯟ ꯔꯤꯄꯣꯔꯇꯔ ꯑꯗꯨꯅ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯆꯦꯅꯦꯜꯁꯤꯡꯗ ꯄꯥꯎ ꯂꯧꯅꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯦꯃꯦꯔꯥꯃꯦꯟꯅ ꯐꯪꯂꯛꯂꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯃꯈꯣꯏꯒꯤ ꯆꯦꯅꯦꯜꯗꯁꯨ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯟꯇꯦꯛ ꯇꯧꯅꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯣꯜ ꯑꯃꯗꯤ ꯖꯦꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯄꯣꯜꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯅꯝꯂꯛꯂꯤꯕ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯔꯤ ꯊꯣꯛꯂꯤ ꯍꯥꯏꯕꯗꯨ ꯄ꯭ꯔꯤꯊꯤꯕꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯂꯒꯅꯤ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯑꯩꯈꯣꯏꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯃꯤ ꯁꯣꯏꯗꯅ ꯊꯥꯔꯛꯂꯒꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯁꯛꯇꯤ ꯂꯩꯕ ꯂꯩꯕꯥꯛꯁꯤꯡꯅ ꯀꯝꯗꯧꯅ ꯊꯕꯛ ꯇꯧꯏ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕ ꯖꯦꯛꯅ ꯃꯃꯥꯏ ꯂꯨꯞꯊꯔꯗꯨꯅ ꯄꯣꯜꯗ ꯍꯥꯏꯔꯛꯏ ꯄꯣꯜ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯅꯈꯣꯏꯕꯨ ꯀꯟꯕꯤꯕ ꯀꯅꯥꯝꯇ ꯂꯥꯛꯂꯣꯏ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯅ ꯇꯝꯊꯤꯔꯕ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯎꯕ ꯇꯥꯔꯕꯁꯨ ꯃꯁꯤꯗꯤ ꯌꯥꯝꯅ ꯐꯠꯇꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯦꯗ ꯍꯥꯏꯗꯨꯅ ꯃꯤꯀꯨꯞ ꯑꯃ ꯃꯆꯤꯟꯗ ꯁꯣꯟꯅꯔꯝꯒꯅꯤ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯃꯈꯣꯏꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯅꯈꯤꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯣꯇꯦꯜꯒꯤ ꯒꯦꯠ ꯂꯥꯟꯁꯤꯟꯗꯨꯅ ꯇꯨꯠꯁꯤ ꯃꯌꯥꯝ ꯑꯃ ꯆꯦꯟꯁꯤꯜꯂꯛꯈꯤ ꯔꯦꯐ꯭ꯌꯨꯖꯤꯁꯤꯡ ꯑꯗꯨ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯄꯤꯁ ꯀꯤꯄꯤꯡ ꯐꯣꯔꯁꯅ ꯍꯨꯇꯨꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯗꯨꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯄꯨꯔꯛꯄ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯨꯇꯨꯁꯤꯡ ꯑꯗꯨꯁꯨ ꯍꯟꯕ ꯂꯩꯔꯝꯗꯦ UN ꯄꯤꯁ ꯀꯤꯄꯤꯡ ꯐꯣꯔꯁꯅ ꯄꯨꯈꯤꯕ ꯍꯨꯇꯨꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯒꯦꯠ ꯐꯥꯎꯕ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯈꯤ ꯒꯦꯠ ꯉꯥꯛꯂꯤꯕ UN ꯄꯤꯁ ꯀꯤꯄꯤꯡ ꯐꯣꯔꯁꯅ ꯍꯨꯇꯨꯁꯤꯡꯗ ꯅꯣꯡꯃꯩ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯅꯔꯦꯜ ꯑꯣꯂꯤꯚꯔꯅꯗꯤ ꯅꯣꯡꯃꯩ ꯀꯥꯞꯀꯅꯨ ꯍꯥꯏꯗꯨꯅ ꯈꯝꯂꯝꯃꯤ ꯍꯨꯇꯨ ꯂꯥꯜꯍꯧꯕꯁꯤꯡꯅ ꯃꯈꯣꯏꯅ ꯏꯔꯥꯡ ꯃꯅꯨꯡꯗ ꯍꯥꯠꯈ꯭ꯔꯕ UN ꯄꯤꯁ ꯀꯤꯄꯤꯡ ꯐꯣꯔꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯍꯦꯜꯃꯦꯠ ꯑꯗꯨ ꯂꯪꯁꯤꯜꯂꯝꯃꯒ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯈꯣꯏ ꯍꯤꯡꯂꯔꯣꯏ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯑꯣꯂꯤꯚꯔꯅ ꯃꯁꯥ ꯏꯄꯥ ꯄꯥꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯅꯨꯄꯤ ꯉꯥꯛ ꯁꯦꯟꯅꯅꯕ ꯊꯝꯂꯤꯕ ꯌꯨꯅꯥꯏꯇꯦꯗ ꯄꯤꯁ ꯀꯤꯄꯤꯡ ꯐꯣꯔꯁꯀꯤ ꯂꯥꯟꯃꯤ 4 ꯍꯨꯇꯨꯁꯤꯡꯅ ꯍꯥꯠꯈ꯭ꯔꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟꯃꯤ ꯊꯥꯔꯛꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯁꯛꯇꯤ ꯂꯩꯔꯕ ꯃꯐꯝ ꯀꯌꯥꯗ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯥꯟꯃꯤ ꯊꯥꯔꯛꯂꯒꯅꯤ
Paulna hairei adubu general nangna purakliba refugee sing asi hotel asida laifam leiraroi hanadagi hauna hotel asida mi laifam leitaduna chinduna leiramlibani Oliver na hairei western lebak singdagi lanmi laktriba phawbadangdi nangna manage tawro aduga nangi hotel gi gate asi ngak senanabagidamakta aigi ahenba lanmi ani amagasu hotel asida thamramage mathangi sinda red cross ki madam archer amadi Paul matei manau punna wari sanarami madam archer na hairei Paul nangna pirakpa yumgi address aduda ai chatlure adubu yum adudadi mi kanamta leitre aina mafam adu yorakpa matamdadi yum adu hutu singna hanadagi hauna lut tawkhibagi pumjai chaiduna leiramle adubu aina yum adudagi tholakpa matamdadi yumthangnabi hanubi nupi aduna aibu koksilakhi aduga Thomas ki masanupi anido engonda sinarakhi laibak thibadi angang ani edu lambida purakpa yadabadagi aina saphagadaba mafam amada thamnamle Tatiana na hairei aigi inau nupa amadi magi nupina macha sing adubu makhoi matomda hundoklamloi aigi inau nupa amadi mahaki nupi hutu singi makhuta taramagani haiduna thawai nungaitana tengtharaduna kapli magi nupi gi matawaduda Paulna Thomas amadi magi nupi mafam saba amada lotuna leramgani karisu toramoi pakhatkinu haiduna mahaki nupi bu themjelei Madam Archer na mamittagi mapi taraduna hairei aina angang lawruki haiduna orphan home yorokpa matamdadi mafam adudadi inter hamwegi lalhaubasing makoi mayamna orphan home da leiriba angang sing adu hatpa horamme lalhaubasingna angang nupi macha sing adubu sanaba loiraba matungda minungsi leitana thangna makak kaktuna hatli makoina tawriba phatraba thodok sing adubu orphan home aduda hinghoribi angang sing amadi aibusu makoina tawriba phatraba thabak sing adu yanghanki lalhaubasing aduna sanaduna angang loinamak hatki Paul gi nupidi taba ngamdraduna hogatuna chatki Madam Archer na hairei inter hamwegi lalhaubasing asina tutsi jati gi tungi mirol orakadoriba angang sing khanduna loina hatkhre Madam Archer wari ri lalina khamba lakpa yadaba makai mapi taba makai kapli mathangi nonganba matamdadi hotel aduda western lebak singdagi tharakpa makhoibu kannanabgidamakta army mayam ama lakhi lagliba army mayam adu ubada hotel aduda leiriba mayam sing adunadi makoigi mathwai hinglagani haiduna yamna haraurami adubu mayamgi harauba mayam marakta General Oliver amadi nauna lakliba army sing aduga yamna shauna General Oliver na makoida wa khara hairiba adu Paul nadi urami mamit mana singlaba Paul ni makoina pamdaba karigumba kharadi thokle haiba mahaksu khangi mayam maraktagi nathaiduna yamna shauna matomda phamduna leiriba Oliver gi manakta changduna Paul na hairei whiskey glass ama hairakke Paul na General Oliver da hairei nangna sinbadagi mayam gi thawaidi hinglagani adubu General Oliver di Paul na hairiba duda karimta pakhum piramde mamai luktharaduna yu thaktuna lerami aduga hairei Paul engona thagatpagi mahutta aigi imaida una tense chelau maramdi nakhoibu ekhoina amot pajatini kanbada karisu kanararoidabani haina khalle Paul na hairei kana nano adumna khallibadi General Oliver na hairei nakhoibu kanbiba lakani haiduna nangna khawrang ngaijariba western power amadi leba asigi super power khudimakna nakhoigi leba asigi miyoi sing asibu kalluba matamda makhoigi lebakta karisu kanaba phangloi khangi maram adun nakhoibu kanba kanamta laklaroi Paul na hairei nangna hairiba wado ai karino gyan amata tadre Oliver na hairei Paul mafam asida leiriba miyoi singi marakta khwaidagi singba mini nangdi aina hairiba wa khara asida nakhoigi leba asibu atopa lebak sina karamba miyengda yengi haiba nangna soidana maki khanglamgani Paul nangi hotel maktada thabak tominariba staff Belgium dagi lakpa singaduna nangondagi hena haithoi singthoiba amata natte makhoidagidi nangna hena haithoi singthoiribani adubu hotel asigi top manager gi position adudi nangonda pikhide maramdi nangna fana haithoi singthoiba tarabasu nangbu mayam gi miyengdadi karisu khangdaba saukhattaba mi amoina uri General Oliver na yamna mathwai nungaitana Paul da yenglaga hairei Paul lakliba lanmi singase mafam asida tholiba irang singasi nemthahangi haiduna lakpa natte mafam asida leiriba foreigner singasibu mayumda punanabagidamakta laklibani mathangda Paul na nungaitraba pawadu mahaki nupida hairami mahaki nupinasu yamna ngakna hairei lanmi singasi chatkrabadi ekhoidi kamdau hoba tariba Paul na hairei ekhoidi mafam asida ekhoigi laibak yengjaro haiduna hundoktuna thambiramlabani Tatiana na hairei adubu makhoisu lanmi ama oiraga makhoigi mamamaktada tutsi miyoi singbu hatpa adudi makhoina su soidaramaki thingphamdi thoi Paul na hairei makhoida irang asida yawganu haiduna akanbo order pirakle maramaduna makhoidi makhoigi mathau mafam asida leiriba foreigner sing asi puduna chatkhiba asi khaktani Tatiana na yana pakhaladuna hairei adudi ekhoibu kanana ngak senbigadori Paul na hairei General Oliver gi makhada United Nations ki Peacekeeping Force ki lanmi chahum lei
ꯂꯥꯟꯃꯤ ꯆꯍꯨꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯔꯋꯥꯟꯗꯥ ꯑꯁꯤ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜ ꯑꯁꯤ ꯉꯥꯛ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯨꯞꯅꯇꯒꯤ ꯂꯥꯟꯃꯤ 4ꯗꯒꯤ ꯍꯦꯟꯅ ꯈꯥꯏꯗꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯖꯦꯅꯔꯦꯜ ꯑꯣꯂꯤꯚꯔꯅ ꯍꯥꯏꯔꯛꯂꯦ ꯑꯗꯨꯒꯅꯦ ꯒꯦꯠ ꯉꯥꯛꯍꯧꯒꯗꯧꯔꯤꯕ ꯂꯥꯟꯃꯤ 4 ꯑꯗꯨꯁꯨ ꯃꯈꯣꯏꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯑꯌꯥꯕ ꯄꯤꯗꯦ ꯁꯨꯞꯅꯇꯒꯤ ꯒꯦꯠ ꯃꯄꯥꯟꯗ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯂꯦꯞꯄ ꯑꯗꯨ ꯈꯛꯇꯅꯤ ꯄꯣꯜ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯅꯣꯛꯂꯗꯨꯅ ꯍꯥꯏꯖꯔꯛꯏ ꯑꯩ ꯑꯃꯨꯛ ꯄꯪꯕ ꯃꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯁꯪꯒ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯆꯧ ꯑꯁꯥꯡꯁꯤꯡ ꯑꯗꯨꯕꯨ ꯍꯔꯥꯎꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯈ꯭ꯔꯣꯁ ꯇꯧꯗꯨꯅ ꯃꯈꯣꯏꯁꯤꯡꯕꯨ ꯍꯔꯥꯎꯍꯟꯈꯤ ꯑꯗꯨꯕꯨ ꯆꯤꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯣꯔꯦꯅꯔꯁꯤꯡ ꯑꯗꯨ ꯍꯣꯇꯦꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯇꯝ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯇꯨꯠꯁꯤꯒꯤ ꯃꯔꯥꯏꯕꯛ ꯊꯤꯍꯧꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯀꯞꯂꯗꯨꯅ ꯕꯤꯗꯥꯏ ꯄꯤꯔꯤ ꯖꯦꯅꯔꯦꯜ ꯑꯣꯂꯤꯚꯔꯁꯨ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯇꯣꯝꯗ ꯅꯣꯡ ꯃꯔꯛꯇ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯂꯨꯛꯊꯔꯗꯨꯅ ꯂꯦꯞꯂꯤ ꯐꯣꯔꯦꯅꯔꯁꯤꯡ ꯑꯗꯨꯕꯨ ꯄꯨꯒꯗꯧꯔꯤꯕ ꯕꯁ ꯑꯗꯨ ꯊꯧꯕ ꯍꯧꯔꯝꯗꯥꯏꯗ ꯍꯣꯇꯦꯜꯒꯤ ꯒꯦꯠꯇꯒꯤ ꯐꯣꯔꯦꯅꯔ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯆꯔꯆꯇ ꯊꯕꯛ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯑꯉꯥꯡ ꯃꯆꯥ ꯔꯦꯐ꯭ꯌꯨꯖꯤ ꯃꯌꯥꯝ ꯄꯨꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯈꯤ ꯆꯔꯆꯀꯤ ꯐꯥꯗꯔ ꯑꯗꯨꯅ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨꯁꯨ ꯄꯨꯗꯨꯅ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯔꯋꯥꯟꯗꯥꯒꯤ ꯃꯤ ꯀꯅꯥꯝꯇ ꯄꯨꯊꯣꯛꯄ ꯌꯥꯔꯣꯏ ꯁꯨꯞꯅꯇꯒꯤ ꯐꯣꯔꯦꯅꯔ ꯈꯛꯇꯪ ꯄꯨꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯊꯤꯡꯂꯛꯈꯤ ꯑꯗꯨꯕꯨ ꯐꯥꯗꯔ ꯑꯗꯨꯅꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯄꯨꯗ꯭ꯔꯕꯗꯤ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯔꯩ ꯌꯦꯠꯅꯔꯝꯃꯤ ꯄꯣꯜꯅ ꯐꯥꯗꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯐꯥꯗꯔ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐꯥꯗꯔ ꯑꯃꯗꯤ ꯆꯔꯆꯀꯤ ꯁꯤꯁꯇꯔ ꯃꯌꯥꯝ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯔꯦꯐ꯭ꯌꯨꯖꯤ ꯃꯌꯥꯝ ꯑꯃꯗꯤ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏꯒ ꯄꯥꯝꯗ ꯀꯞꯂꯗꯨꯅ ꯈꯥꯏꯗꯣꯛꯅꯔꯝꯃꯤ ꯕꯁ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯐꯣꯔꯦꯅꯔꯁꯤꯡ ꯑꯗꯨꯅꯗꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯃꯈꯣꯏꯒ ꯃꯇꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯃꯔꯥꯏꯕꯛ ꯊꯤꯍꯧꯔꯕ ꯇꯨꯠꯁꯤꯒꯤ ꯔꯦꯐ꯭ꯌꯨꯖꯤꯁꯤꯡ ꯑꯃꯗꯤ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯑꯗꯨꯕు ꯀꯟꯕꯗꯤ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯀꯞꯇꯨꯅ ꯌꯦꯡꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯔꯦꯐ꯭ꯌꯨꯖꯤꯁꯤꯡ ꯑꯃꯗꯤ ꯇꯨꯠꯁꯤ ꯃꯌꯥꯝ ꯊꯣꯔꯛꯇꯨꯅ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯅꯣꯡ ꯃꯔꯛꯇ ꯄꯣꯜꯅ ꯂꯨꯆꯤꯡꯗꯨꯅ ꯂꯦꯞꯂꯒ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕ ꯐꯣꯔꯦꯅꯔꯁꯤꯡ ꯑꯗꯨꯗ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯄꯤꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯤꯡꯅꯕꯒꯤ ꯎꯄꯥꯏ ꯎꯔꯛꯇ꯭ꯔꯕ ꯇꯥꯇꯤꯌꯥꯅꯥꯅ ꯀꯞꯂꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯄꯣꯜꯗ ꯍꯥꯏꯔꯝꯃꯤ ꯄꯣꯜ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯏꯆꯥꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥꯁꯤꯡ ꯑꯁꯤꯕꯨ ꯀꯟꯅꯅꯕ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯄꯣꯜꯅ ꯃꯍꯥꯛꯀꯤ ꯀꯞꯂꯤꯕꯤ ꯅꯨꯄꯤꯕꯨ ꯊꯦꯝꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯝꯃꯒ ꯑꯩ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ ꯇꯨꯝꯗꯅ ꯑꯗꯨꯝ ꯂꯩꯕ ꯇꯥꯔꯕꯗꯤ ꯋꯥꯔꯒꯅꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯇꯥꯇꯤꯌꯥꯅꯥꯕꯨ ꯇꯨꯝꯅꯅꯕ ꯊꯦꯝꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯊꯪ ꯑꯌꯨꯛꯇ ꯄꯣꯜꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯅꯣꯡꯃꯩ ꯑꯃ ꯅꯝꯗꯨꯅ ꯂꯩꯔꯝꯂꯦ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯨꯇꯨꯒꯤ ꯑꯥꯔꯃꯤ ꯉꯥꯛꯇꯅꯤ ꯑꯥꯔꯃꯤ ꯑꯗꯨꯒꯤ ꯀꯦꯞꯇꯦꯟꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯍꯣꯇꯦꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯌꯨ ꯄꯣꯜꯅ ꯍꯥꯊꯨ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯆꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕु ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯣꯠꯍꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯍꯣꯇꯦꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯅꯕ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯆꯠꯅꯅꯕ ꯑꯦꯔꯦꯟꯖꯃꯦꯟ ꯁꯤꯟꯕ ꯃꯇꯝꯗ ꯄꯨꯡꯈꯥꯏ ꯑꯃꯗꯤ ꯆꯪꯒꯅꯤ ꯑꯗꯨꯕꯨ ꯀꯦꯞꯇꯦꯟ ꯑꯗꯨꯅꯗꯤ ꯄꯣꯜꯅ ꯍꯥꯏꯔꯤꯕꯗꯨ ꯀꯩꯁꯨ ꯇꯥꯔꯝꯗꯦ ꯃꯤꯅꯤꯠ 10ꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯆꯠꯍꯟꯈꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯥꯏꯔꯝꯃꯤ ꯄꯣꯜꯅ ꯀꯦꯞꯇꯦꯟ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯊꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯕꯤꯌꯔ ꯄꯨꯊꯣꯛꯅꯕ ꯁꯤꯜꯂꯛꯀꯦ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯝꯃꯨ ꯑꯗꯨꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯃꯤꯅꯤꯠ 10ꯒꯤ ꯃꯅꯨꯡꯗ ꯊꯣꯛꯂꯛꯀꯗꯕꯅꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤ ꯑꯗꯨꯕꯨ ꯄꯣꯜꯒꯤ ꯃꯆꯥꯅꯨꯄꯥ ꯔꯣꯖꯔꯗꯤ ꯍꯨꯇꯨꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯁꯥꯗ ꯑꯀꯤꯕꯅ ꯍꯦꯃꯟꯈꯤꯗꯨꯅ ꯀꯥꯡꯈ ꯃꯈꯥ ꯆꯪꯗꯨꯅ ꯃꯁꯥ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯣꯜꯅ ꯃꯍꯥꯛꯀ ꯈꯪꯅꯕ ꯍꯨꯇꯨꯒꯤ ꯑꯥꯔꯃꯤ ꯖꯦꯅꯔꯦꯜ ꯕꯤꯖꯤꯃꯨꯡꯒꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯕꯤꯖꯤꯃꯨꯡꯒꯥꯗꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯠꯇ ꯐꯪꯈꯤꯗꯦ ꯑꯁꯣꯝꯗꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯗꯨꯕꯦꯅ ꯕꯤꯌꯔ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯗ ꯄꯤꯔꯤ ꯑꯥꯔꯃꯤ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯦꯁꯁꯤꯡꯒꯤ ꯂꯤꯁ ꯑꯗꯨ ꯄꯤꯔꯛꯎ ꯑꯁꯣꯝꯗꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯄꯣꯜꯅ ꯃꯈꯣꯏ ꯀꯝꯄꯅꯤ ꯁꯥꯕꯤꯅꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯗ ꯍꯨꯇꯨꯒꯤ ꯂꯥꯟꯃꯤ ꯈꯔ ꯂꯥꯛꯂꯒ ꯍꯣꯇꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯍꯣꯇꯦꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯛꯂꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯣꯇꯦꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯍꯦꯛ ꯍꯣꯇꯦꯜꯒꯤ ꯒꯦꯠ ꯋꯥꯡꯃ ꯂꯥꯟꯊꯣꯛꯈꯤꯕ ꯃꯇꯝꯗ ꯍꯣꯇꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇꯤ ꯃꯈꯣꯏꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯄ꯭ꯔꯦꯁꯤꯗꯦꯟꯅ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯍꯪꯂꯛꯏ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯃꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕꯗꯣ ꯑꯗꯨꯒ ꯍꯣꯇꯦꯜꯗꯅ ꯍꯧꯖꯤꯛ ꯃꯤ ꯀꯌꯥ ꯂꯩꯔꯤꯕꯒꯦ ꯄꯣꯜꯅ ꯍꯥꯏꯔꯛꯏ ꯍꯣꯇꯦꯜꯒꯤ ꯁ꯭ꯇꯥꯐ 100 ꯑꯗꯨꯒ ꯍꯣꯇꯦꯜ ꯑꯁꯤꯗ ꯒꯦꯁ ꯑꯣꯏꯅ ꯃꯤꯑꯣꯏ 900 ꯑꯃꯒ ꯂꯩꯔꯤ ꯑꯗꯨꯒ UN ꯄꯤꯁ ꯀꯤꯄꯤꯡ ꯐꯣꯔꯁꯅ ꯄꯨꯁꯤꯜꯂꯛꯄ ꯇꯨꯠꯁꯤ ꯔꯦꯐ꯭ꯌꯨꯖꯤ ꯑꯃꯗꯤ ꯔꯦꯗ ꯀ꯭ꯔꯣꯁꯀꯤ ꯑꯣꯔꯐꯥꯟꯁꯤꯡꯁꯨ ꯂꯩꯔꯤ ꯄꯣꯜꯅ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯥꯔꯃꯤꯁꯤꯡꯅ ꯄꯤꯔꯝꯕ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯃꯇꯝ ꯀꯨꯏꯅ ꯂꯩꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯁꯥꯔꯒꯤ ꯀꯝꯄꯅꯤ ꯑꯁꯤꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯃꯛꯇ ꯄꯥꯡꯕꯤꯈꯤꯕ ꯃꯇꯦꯡ ꯑꯗꯨꯒꯤꯗꯃꯛꯇ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯃꯗꯤ ꯀꯝꯄꯅꯤ ꯑꯁꯤꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦ
हंदकी असिना अरोइबा बिदायनी हायरमी पोलगी थमोय सोक्लबा वाहै असिदा प्रेसिडेंट हायरई पोल फोन थमखिगनु आइगा खंगना चानाबा इमानबा मयाम अमा लेरी मखोयदगी तौबा याबा मतेंग तहलके तौफम खंगद्रबा प्रेसिडेंट अदुना पोलदा अमु हंगलई पोल नकोयदा लाक्लिबा आर्मी सिंग अदु मफम अदुदगी चरहनखिगे हायबा तारबदी मखोयदा कनाना ऑर्डर तौरबदी ऑर्डर अदु मखोयना तागनी पोल हायरई मफम असिदा लेरिबा हुतु आर्मी सिंगी मखोयगी पोतचै खुचु खुलाई सिंग असि फ्रेंच की आर्मी ने लोयना सप्लाई तौबनी मरम अदुना फ्रेंच की आर्मी दगी ऑर्डर अमा लाक्लबदी खितंगदा ओइरबसु कानागदबा माली मथंगे सिंदा पोलना होटल लॉबीदा लाई अदुबु लॉबीदा लेरिबा स्टाफ सिंग अदुना गेस्ट की लिस्ट सिंग अदु प्रिंट तौनानबा सेम सा अदुना लेरमी पोलना हायरई हौजिक लेरिबा गेस्ट की ममिंग सिंग असि प्रिंट तौगनु हप्ता अनी की ममांगदा लेरंबा फॉरेनर सिंग की लिस्ट अदु ओइना पियु मथंगे सिंदा पोलना गेस्ट लिस्ट अदु पुरगा कैप्टन अदु पिरमी लिस्ट अदु उबु मतमदा कैप्टन अदुना यामना सावना हायरई नंगना एसे अपंगबने हायना खनब्रा होटल असिदा लेरंबा फॉरेनर खुदिमक्ति होटल असी थादोक्तुना आर्मी लाक्लगा लोयना पुख्रबनी होटल असिदा हजिक लोतुना लेरिबा तुची मचा सिंग अदुगी ममिंग पियु पोलना हायरई मखोय सिंगी ममिंग खोंगटप्रा मतमदा मतम यामना कुइना चंगनी कैप्टन अदुना हायरई अइंगोंदा मतम यामना लेते अथुबा मतमदा ममिंग सिंग अदु खोंगटुना पुरउ नत्तबा तारबदी होटल असिदा लेरिबा मियोय खुदिमक हुतु तुची अमता थीदना लोइनमक हातोकनी नंगोंदगी हौना तंजा असिदा कैप्टन अदुदा हेडक्वार्टर दगी ऑर्डर अमा तौरखी ऑर्डर अदु तारबा मतुंगदा कैप्टन अदुना यामना सावना पोल की फुरिट की कॉलर पायरगा हायरई नंगना कनादा फोन तौरुबगे नसीगिदी नंग हिंगबा याय अदुबु पोल नंगबुदी अइना करिसु कावरोय नोंमा नत्रगा नोंमदी अइना सोयदनमकी लाक्लगा नंगबु हाटकनी असुमना हायरमलबा मतुंगदा कैप्टन अमदी महाका लोइनरपा लानमिसिंग अदु मफम अदु थादोक्तुना चटखी मथंगी सिंदा पोल अमदी साबिनागी प्रेसिडेंट वारी सानरमी पोलना हायरई सरना कनादा फोन तौरुबगे सरना अखोय म्यामगी थवाय कनबिरे प्रेसिडेंट हायरई फ्रेंच की प्रेसिडेंट दा वारी सानरबा मतुंगदा हुतुगी लानमिसिंगदा अकनबा इंस्ट्रक्शन पीखिबनी अदुबु पोल मफम अदुदा लेरिबा तुची सिंगबु कल्लुनबगिदमक्ता अइना प्रेसिडेंट दा अहेनबा लानमी थाबियु हायना हन्ना रिक्वेस्ट तौबनी अदुबु आर्मी थाबियु हायबा यारक्त्रे सेनमक पृथ्वी असि मिकी थिंगाक्ता ngairaba माले प्रेसिडेंट अदुना अमुक्सु मसादा मसा मतोमदा इकायजबा फाउंडुना हायरई ngasigi शक्ति लेरिबा लेबाकसिंग अमेरिका फ्रांस ब्रिटेन लेबाकसिंग सिना नखोयगी लेबाक रवांडा अदुबु करिसु लेतबा लेबाक अमु ओइना खल्ली नखोयदा मतेंग पांगलुरगा मखोयदा करिसु कानाबा फंगलोय खल्ली मरम अदुना नखोयदा थोकलिबा इरांग अदु नेमथाननबा मखोयना करिसु थबक तौरक्लोय नखोयबु कनबिबा कनामता लाक्लारोय मथंगी सिंदा पोलना होटल लेरिबा मियोयसिंग अदु पुन्ना कौसिनदुना फमलमी अदुगा हायरई अखोयबु कनबिनबगिदमक्ता कनामता लाक्लारोय मरम अदुना अखोय थवाय हिंगे हायबा तारबदी इसाना होनजबा ताय मफम असिदा लेरिबा मियोय खुदिमक्की मखोयना खंगनाजबा मपाल लमदा अतोपा लेबाकता लेबा मी सोयदनमक्की लेंगनारमगनी मपाल लमदा लेरिबा नमानबा अमदी खंगना चानाबा सिंग अदुदा फोन तौरो फैक्स थारो मफम असिदा थोकलिबा नखोयना उरिबा थौदोक खुदिमक मखोयदा वारी लोइना लियु वारी सिंग अदु मरिक चुमना लिरबा मतुंगदा नखोयगी नमानबा अमदी खंगना चानाबा सिंग अदुदा नखोयगी पुंसिगी अरोइबा बिदाय अदु पिरमु नसाना नसाबु तसेंगना सीगदौरे हायबा वाखलगा लोइनाना नमानबा सिंग अदुदा अरोइबा बिदाय थमोय सेंगना पिगदबनी नखोयगी नमानबा अमदी खंगना चानाबा सिंग अदुना नखोयगी मतेंग पांगबिदबा तारबदी नखोय सोयदनमकी सीरगनी हायबा वाखल असि नमानबा सिंग अदुदा फावहनगदबनी मपाल लमदा अतोपा लेबाकता यामना नुंगाइबा पुंसी अमदा अवा अना अमता यावदना अखोयगी अवा अना असिदा कुमहैगुमना येंगदुना लेरिबा मखोय सिंग अदुदा नखोयना पिरिबा अरोइबा बिदाय अमदी नखोयना हायरिबा वाहै सिंग अदुना मखोयबु इकाय हंदुना नखोयबु कन्ननबा लंबी मसा मतोमदा थिजाहनगदबनी नखोयना पिरिबा इकायबा अदुना मरम ओइरगा नखोयबु कन्ननबा लंबी सोयदनमकी मखोयना थिरकनी मसीगी मतुंगदा होटल अदुदा लेरिबा गेस्ट सिंग अदुना मखोय खंगनाबा मपालमदा लेरिबा मियोय सिंग अदुदा पोलना हायबा वाहै सिंग अदुगी मतुंगिना फोन तौनरमी फैक्स कया अमा थादुना पाउ पिनरी पोलना अमुक्सु मफम अदुदा लेरिबा गेस्ट सिंग अदुदा हायरी अखोयगी होटल मिल्स कॉलिन हायरिबा होटल असिदा रेफ्यूजी मयाम लई हायबा पाउसी कनामता ताहनबा यादे मरमदी अखोयगी होटल दा हौजु फावबा हुतुगी आर्मी चंगलक्त्रिबसी अखोयगी होटल असिदी स्टैंडर्ड वांगबा होटल नि 4 स्टार होटल नि हायजुना कनामता न चंगनरक्तबनी अदुबु करिगुंबा रेफ्यूजी कैम्प ओले हायबा पाउ ताबा तारबदी हुतुगी लामी मैम अमा चंगलक्कनी इंटर हांवेगी लालहौबा चंगलक्कनी मथंगी सिंदा पोलना होटल अदुदा लेरिबा तुची पैसा पाइबा सिंग अदुदगी होटल लेबगी बिल अदु खोमजिलमी मथंगी सिंदा जनरल बिजिमुंगा पोलगी मनाक्ता लाक्तुना वारे सानरमी बिजिमुंगाना हायरई नंगी नमानबा फॉरेनर सिंग अदुनदी नंगबु हुंदोक्तुना थंबिरमलबा मालेने अदुबु करिसु वारुनु नंगी दमक्ता आई लेरी नंगी मतेंग आइना सोयदना पांगनी
Paulna hairei nangi police mari mangadang khaidokuna aigi hotel gi gate asi ngakpi senbiba yaroidra. General na hairei hawjikti thaba yamna chilline mi khaidokpa nungairoi. Paulna tanja asida kadar toraduna hairei aina hawjik Sabina gi president ga wari sanarabani. Sabina gi president hairakpa matung inadi irang manung asida Sabina company amadi hotel sing asibu ngak seliba police personnel sing aduda irang asi loiraba matungda achawa mana pigani haiduna aingonda hairei Bijimunga na hairei ai wakhal ngatang khankige mathangi sinda Paulna General Bijimunga da pikina naba beer athopa changlakpa matumdadi beer amata leramdre Gregor hairiba hotel staff tuna loina thaktokhre han hairakhi Gregor hairiba hotel staff adudi hotel aduda guest amagi matawgumna yamna nungaina hotel aduda laithokli mahaki mataw aduda Paulna fana sawninglabasu Gregor na mangonda torakhiba blackmail aduna maram oiraga Gregor da karisu haiba ngamlamde maram aduna Paulna General Bijimunga gi mateng launa nabagidamakta asumna hairakhi UN Peacekeeping Force amadi America gi army sing aduga wari sanaba matamda aikoi lebakta tholiba thodok khodimak Americana spy satellite sizinaduna loinamak yengli haina pautai adubu General adudi Paulna hairiba wasing adu kaya thajaba ngamlamde adubu amaromdadi Paulsu America army singa loina dunata leibani maram aduna mahangna hairakpa pawsi chumlamgani haiduna su Bijimunga na khali asumna charangna duna leiringe tanja asidani Paulna hairei General nangdi natikna thona yamna lei lan marak asidasu nangi na kha thaba singda nangna haiba order amata makhoina indaba tawde aduga yengu aigi hotel gi staff asinadi mafam asida lakliba guest amadagi hena yamna chawba yamna nungaiba muongda leithokliba si yengu haiduna Gregor na tawriba singadu General aduda loina uhalami General aduna fawba chaba fangdaba achapot atangba mayam ama leiba fangloidaba ka atangba mayam aduda hotel gi staff karisu leitraba mahakna nungaina leithokliba adu uba matamda General adudi yamna sawningki maram aduna Gregor gi manakta changchinduna manakta leiramba ice bucket adu paiduna Gregor gi mathakta haitharami aduga hotel gi staff nangna nathau torengdreba karigino haiduna akiba sapham galonana yamna hauna lawrakhi mathangi sinda Gregor gyan tare mahaki mathau fajana tawduna leirami tanja asida Paul laktun hairei ibani godown dagi poche khara lawrusi gari thawdoraklo hawjikti Gregor su khangle Paul haiba nupa asi karamba nupa no haiba mahaki sanga kayamu yamna leibage haibado maram aduna yamna nolukpa mongda Paul da mahapu ngakpiyu haiduna hairakhi mathangi sinda hana George ki godown aramba mafam aduda Paul amadi Gregor laklami adubu hawjikti hanai godown adu godown oiramdre mafam adudi lalhawba singna loksinduna lalhawba singe leifam oiramle mafam aduda hutu lalhawba singna pharaklaba Tutsi nupi sing phajinduna thamlami Tutsi nupi sing mafam aduda phibam chana amata leramde masada phi thongdaba phi machet thongba kaya amasu yauri mafam aduda leiriba Tutsi nupi sing adu hutu lalhawba singi pothafam oiri mathangi sinda Paul ga George ko unarami Paul na hotel aduda changadoriba poche sing adugi order torami aduga hairei mafam aduda leiriba whiskey amadi atopa foreign liquor sing adu sulauge haina adubu George na hairei rang manungdadi aduguma poche sing amata fangdre nangi hotel da leiriba paisa paiba kharambi sing adu irang matamdadi yu thaktrabasu matam khara hingo haikho Paul na khangsinadaba saraga hairei aigi hotel dadi aduguma mi kanamta leite adubu George na hairei Paul aisu khangi nangi hotel da paisa paiba Tutsi mayam ama amadi refugee mayam ama lei haiba matam kharagidi makoi hotel aduda nungaina lejarasanu matang matam charba matamda makoi bu hatpa aina soidana makki lakani aikoi gi hutu gi leba asida Tutsi mi kanamta thamlaroi Paul na hairei nangi wakhalda mafam asida leiriba Tutsi miyo khidima hatpa ngamgani haina thajabra George na yamna chawthopaga loina hairei ngamba haibabu hawjik Tutsi tangkhai amadi aigi khutta sikhrabani masi matungda George na mahaki godauna thabak toriba miyo sing aduda Paul gi order du piu haiduna order torami aduga hotel aduda leiriba angang singi pithak nanaba makoi gisu juice ama happy kho haiduna hairami masi matungda George na Paul da hairei aikoi gi leba asida leiriba hawjik army khara asina nakoi gi hotel adu ngakpa ngamloi madugi su mathakta army gi achaw sang kaya amana Mills Colin hairiba hotel adu gi manakta changlunu karigumba aikoina hotel adu gi manakta changluba tarabadi Belgium dagi army myam thajalakani haiduna aikoida khamli adubu matam kharagi matungdadi army gi achaw sang phamnaiba singa dusu machin men khragani madugi matungdagi di leiba asi hutuna palagadabani matam madudadi aikoina tawningbada tawragani aningba kharambi khudima khanduna halagani adubu Paul di wa kemta khumlamdana mahaki gari da tuminna phamduna lerami George na amuk Paul gi manakta laktun hairei nangi hotel da leiriba paisa paiba kharambi sing adu aikoida pithorau madu eba tarabadi nangi Tutsi nupi amadi nacha sing adu aikoina kanbiba ngamgani
पोलना मसादा इपा पाखलदुना हरई नोंगालकदोरे अखोय चलगे नोंगालकलबदी पोचे मयाम असि पुदुना चटपदा अखोयद खुदोंग थिनिंगाय ओय जॉर्जना हरई फरे नंगनबु चटलगे हरबदी चटलो नंगना चटप मतमदा तुरेलोमगी लंबीदुदा चटखो लंबीदुदी मी कनामता लेहौद्रबनी जॉर्जना हरपा मतुंगिना नोंगालमदाय अदुदा गारीगी मै पुनम मुथलगा तुरेल मनाक्ता लेरिबा लंबीदुदा रेगोर अमदी पोल गारी थौदुना हलखी अदुबु मखोयना गारी सुम थोरपा मतमदा लंबी कुदुकुदा यामना नायरमी गारी सोरोक्ता थौदबा तारबसु लबुक्ता थौबधौना फन फन चोंगलमी पोलना गारी मनुंगदगी कुमथरक्तुना करी तौरबनो हायदुना येंगलुई अदुबु महाकना गारीदगी हेक कुमथरक्पा मतमददी खोंफम चाहौदुना पोल लेपलमदगी लेमायदा तुसिली अदुबु पोलना तुसिलीबा मफम अदुदी सोरोक मथक्ता ओइरमद्रे मी असिबसिंगी मपै मथक्ता ओइरमले जॉर्जना अफिंग अफायवेना हौगलक्तुना मसादा इपा पाखना येंथोकलुबा मतमददी मखोयना लाक्लेबा सोरोक अदुदी तुत्सीगी असिबा हक्चांगसिंगना सोरोक अदुदा परेंग परेंग लेंगदुना थंबा ओइरमले पोलगी ममिन्ना उरिबा सोरोक अदुगी लंबी सिनबा थुंगबा मखै असिबा हक्चांग ngakta pareng pareng sorok mayai duda ningthijana pasilaga jor samadi mahaki kanguna thamlamba oiramliba matawasi ubada pol gari da amu hana tonglakhi aduga jor tahrai nangna hajik uriba punumak kanamta da kaimta haidokanu gari maning handuna thawro hotel yawnana chatlasi harami पोल होटेल अदु यरक्लबा मतमदा महांगना उरक्लिबा तमथीरबा थौदोकसिंग अदुना मथ्वाय यामना नुंगाइरमदे अदुबु महांगना असोनबा मतौ उलुरबदी होटेल अदुदा लेरिबा मियोइसिंग अदुगी आशा मांगलागनी खलदुना पोल मतोमदा कामदा थोंग लंचिंदुना यामना थमोय सोकना कपतुना लेरमी मथंगी छिंदा होटेल अदुदा लेरिबा मयाम पुनमक चाक चामिनदुना लेरमी पोल चंगलक्तुना महाकी नुपि तातियानादा तेरेस फाउबदा चटमिनरुसी हाजुना कौथोखी मखोय अनीना तेरेस रोपा मतमददी पोलना तातियाना मखोय अनीगिदमक्ता कैंडल लाइट डिनर अमा सिंदुना लेरमले ngaihaktangi sangsargi awa nungai punama kauthokuna मखोय अनि हराउना वारि छानादुना लेरमी ngaihak लेरगा पोलना तातियाना दा यामना नुंगसिना येंगलगा हाइरई अखोय अनीना युम्बान मिनादुना लेरक्पा मतमदा इबानी यामना नुंगाइबा पुंसी अमदा लेमिनरखी अदुबु हौजिक्ति फिबम असे लुसिलक्लबनिना इबानीगी ओइबा प्लान अमदी लेतबा यारोय तातियाना ना यामना ngakna hanglai करी प्लानो पोलना महाकी अलैबा पांगल थौना पुथोलदुना महाकी नुपीदा मुन्ना येंगलदुना हाइरई इचासिंगी ममांगदा अखोयना मिसी चादना सीबदो इचासिंगदा उखनबा यादे मरम अदुना मतुंगदा करीगुंबा हुतुगी लालहौबसिंग लाकपा तारबदी अखोय अनीना हजिक लेमिनरिबा तेरेस असिदा इचासिंग पुदुना नंग काखलु अतियानाना हाइरई अदुगुम वारिदो सानागुमसी आई ताबा पामदे अदुबु पोलना मखा तारई करीगुंबा नंगना तेरेस असिदा यरक्लबा मतम अदु फावबदा आइना नखोयगी नानाक्ता यरक्तबा तारबदी लालहौबसिंगी मखुत्ता आई सीख्रे हाइना खल्लो मरम अदुना नंगना इचासिंगी मखुत पाइदुना तेरेस असिदगी नखोय पुन्ना चोंगथमिनो तातियानाना यामना ngakna हाइरई करीनु नंगना हाइरिबा वासिंग अदुबो मदुबु नुपा अमना महाकी नुपी अमदी मचासिंगदा हाइफम तोकपा वारा हाइदुना तातियानाना हाइरमी अदुबु पोलना हाइरई आइना हाइरिबा थबकसिंग असि नंग सोइदनमकी तौगनी हाइदुना एंगोंदा वासाउ आइना हाइरिबा थब असि तौदबा यादबनी हाइदुना महाकी नुपीदा हंजिन हंजिन हाइरमी अदुबु तातियानादी महांगना हाइरिबा थबकसिंग अदु तौबंगमलोय हाइदुना कपतुना लेरमी पोलना हाइरई उतु लालहौबसिंगना तुत्सीगी अंगांग कमदौना हाली हाइबा आई उरक्ले दुगा लालहौबसिंग अदुना तुत्सी नुपीसिंगबु करम्बा मोंगदा लोइनबी हाइबदुसु आई उरक्ले लालहौबसिंगी मखुत्ता मखोयना पाइरिबा थांसांग अदुना मतु मतु कक्तुना अखोयबु हातखिगदबगी सरुकपुदी तेरेस असिदगी चोंगथखिबा अदुना हेना फै तातियाना आइना हाइरिबा थबकसिंग असि तौगनी हाइदुना अमुक्तदी वासाउ हाइदुना महाकी नुपीदा हन्ना हन्ना हाइरमी तातियानासु महाकी नुपादा चेना कोलदुना नंगना हाइरिबा खुदिमक तौरगनी हाइदुना हाइरमी मथंगे अयुक्ता UN Peacekeeping Force की जनरल ओलिवर चेलक्तुना पोलदा नुंगाइबा पावमा लेरे हाइदुना हाइरई होटेल अदुदा लेरिबा मयाम सिंग अदु पुनसिलदुना जनरल ओलिवरना हाइरई नखोयना फोन तौदुना फैक्स थादुना पाव पिखिबा नमानबा सिंग अदुना नखोयबु कन्ननबगिदमक्ता मखोय मखोयगी लेबा अदुदा नखोयबु चंगबा याननबा बिजा लौरक्ले नखोयगिदमक्ता बिजा थारक्ले हाइदुना बिजा फंगलबा इमुंग मनुंग सिंग अदुगी ममिंग पाथोकलमी ममिंग पाथोकपा मयामरक अदुदा पोल अमदी महाकी इमुंग मनुंगसु लेबा असि थादोक्तुना चटखिबा याननबगिदमक्ता बिजा फंगले मयामरक्तगी बिजा फंगलबा सिंग अदुनदी मखोयगी मथ्वाय हिंगलगनी हाइदुना हराउदुना चोंगली अदुगा हिंगनी नत्रगना सीबनी तंबा ngamdraba बिजा फंगदबा मयाम अदुनदी ममायदा मुंगसुक मुंजानरदुना ममाय लुक्थरदुना लेपली बिजा फंगलबा मयामगी ममिंग लाउथोपा लोयरबा मतुंगदा जनरल ओलिवरना हाइरई हयेंग अयुक्की पुंग 3 ताबा मतमदा नखोयबा लौबा लाकनी पुंग 3 की ममांगदा नखोय लोइनमक लोइसनबा लोयरदुना होटेल की ममांगदा अखोयबु ngairamu हाइना हाइरमी मथंगी सिंदा रेड क्रॉस की मैडम आर्चरना
होटेल लेरिबा मयाम अदुगिदमक्ता फर्स्ट एड किट कया अमा थिलक्लमी पोलना मैडम आर्चर की मनाक चंगसिनदुना महाकी मसेन नुपा थॉमस की मचानुपी अनीदुबु लौबिरुबा यागद्रा हाइदुना रिक्वेस्ट तोरमी मैडम आर्चर ना हाइरई अंगांग अनी दुना लेहौरिबा मफम अदुदा हौजिक चटपा याररोय मरमदी लंबी पुनमक हुतु आर्मी अमदी इंटर हावे लालहौबसिंगा अकनबा मओंगदा थिंगदुना लेख्रे औ औबा मी खुदिमक हाटपा हौख्रबनी अदुबु पोल ना हाइरई अंगांगसिंग अदुगिदमक्तदी अखोय नतना कनामता लेत्रबनी रमदुना अखोयना हयेंग पुंग 3 फावबगी ममांगदा चट्रिंगे मतम अदु फावबदा अंगांगसिंग अदु मफम असिदा पुरक्पा यानना अमुक्ता सिनबियो हाइदुना मैडम आर्चर दा रिक्वेस्ट तोरमी मैडम आर्चर सु पोल की थमोय सेंगलबा रिक्वेस्ट अदुदा महांगना अंगंबा पुथोक्तुना होनरगे हाइदुना थाजबा पिरमी मथंगी सिंदा वीजा फंगलदुना चटकदरोयबा मियोयसिंग अदु यूएन पीस कीपिंग फोर्स की ट्रक सेंगंदुदा तमना तन्मा काखटपा होरमी तातियाना अमदी पोल दी मैडम आर्चरना मखोयगी मनाउनुपा थॉमस की मचासिंग पुरखिगनी खलदुना हौजिक फावबा गारीदा तोंखतना गायदुना लेरमली पोलसु मफम अदुदा लेरिबा मियोयसिंग अदुदा अरोयबा विदाय पिरमी पुंग 3 तासिलकदौरे मयाम चटपा मतम यौरे हाइदुना पोल महाकी नुपी अमदी अंगांगसिंग पुदुना ट्रकता तोंखनबगिदमक्ता लाखी अदुबु महाकी नुपी तातियानादी मनाउनुपा थॉमस की मरायबक थियौरबी मचानुपी अनीदु नाहक्तंगा गायखिसि हाइदुना कपलदुना हाइरी अदुबु मतम यासिलक्तबना मरम ओइरगा तातियाना अमदी अंगांगसिंग अदु ट्रकता तोंखनलमी पोलसु मफम अदु थादौतुना चननबगिदमक्ता ट्रक मथक्ता काखनबगिदमक सेम सादुना लेरमी पोलना ट्रक काखलमदायदा महांगना होंदोक्तुना थमलमगदोरिबा होटेल अदुदा लेरिबा गेस्टसिंग अमदी स्टाफसिंग अदुदा अमुक्तंग हन्ना येंगलुई अदुबु स्टाफसिंग अदुनादी पोलदा मुना येंगलिबा अदु उरमी पोल ममाय लुक्थरदुना ट्रक अदुगी मथक्ता काखटखी अदुगा मतायदा फमलेबा नुपा अदुगी मनाकोंगदा असुमना हाइरई आइदी ट्रक असिदा तोंगलक्लरोय आइना ट्रक असिगी थोंग थिंगजलक्पा मतमदा आइगी नुपी तातियानाना ट्रकतगी कुमथरक्तनबगिदमक्ता नंगना तातियानाबु फाजिनदुना थमु आइगी महुत सिंदुना तातियाना अमदी आइगी इमुंग मनुंगी मियोयसिंग असिबु नंगना ngalpi senbirau asumna hairamlaga polna truck adugi thong thingjalami तातियाना सु फमलमबदगी हवतुना ट्रक अदुदगी चोंगथागे हाइदुना तोरमी अदुबु नुपा अदुना तातियाना बु फाजिलमी पोलना तातियाना दा हाइरई मफम असिदा लेरिबा मियोयसिंग असि हुंतोक्तुना आई खोंग थांदोकपा ngamdre मथंग लाकदोरिबा फ्लाइट अदुदा आई सोयदनमकी यावरक्लगे आई लाक्ट्रिबा फावबदी इचासिंग अदु चेक्सिना सेनेदुना आइबु ngaiduna लेरमु हाइरमी तातियाना सु पोल कौदुना मखोल थोंगना कपली मचासिंगसु मपाबु कौदुना खोंजेल हौना कपली पोल महाकी नुपी अमदी अंगांगसिंगना चटकदोरिबा खुदोंग थीरबा लंबी अदुदा मखोयबु ngakpi senbeduna चटपसु पामी अदुगा माइके अमरोमदना होटेल अदुदा लेहौरिबा मरायबक थीरबा मियोयसिंग अदुना महाकी मफमदा मखोयगी हिंगननबगी आशा थमलिबा अदुना पोलगी मखोमुकु पुनसिंदुना मफम अदुदगी महाकी इमुंग मनुंगा लोइनना चटपा ngamhankhide पोल मागी नुपी अंगांगना चटखिबा अदु ममित्ता मपी ताबा मखै कपलदुना येंहौरी मथंगी सिंदा होटेल अदुदा थबक तोरिबा ग्रेगोर हाइबा नुपा अदुना होटेल की गाड़ी अमा तोंगदुना होटेल दगी यामना यांगना थौदोक्तुना चटखी अदुगा हुतु पवारगी मियोयसिंगा उनरमी अदुगा होटेल अदुदगी तुत्सी मियोय खरा यूनाइटेड नेशन पीस कीपिंग फोर्स ना ngak सेंदुना एयरपोर्ट तना पुखरे हाइबा पावदो पिरमी मसी मतुंगदा हुतुसिंगना अमना अमदा रेडियो की खुथांगदा पाव पिनरमी रेडियो सेटता पाव पिनबा खक्ता नतना हुतुगी रेडियो स्टेशन दगिसु तुत्सीमी मयाम अमा चटखरे मखोय बुथननबा सेम सारो हाइदुना रेडियो दा ब्रॉडकास्ट तोरखी रेडियो दा ब्रॉडकास्ट तोरकलिबा नुंगाइतबा पावदु दुबेना हाथु हाथु चेंसिलक्तुना पोल दसु ताहलमी पोल ना यामना साउन हाइरई पाव असि मखोयना कमदौना खंगलिबनो कनाना पाव तमथोकलिबनो दुबेना हाइरई ग्रेगोर हाइबा निपादु गाड़ी थौदोक्तुना चटखिबदि उई महांगना पाव तमथोकपा सोयदना ओइरमगनी असोमदना लमजाव सोरोक्ता अला अलाकपा मी हाननबा ngaiduna leriba hutu sing aduna tutsi gi miyoi khara chatkhre haiba paw phangba matamda masa masa gi khulai paiduna UN peacekeeping force na lakadoriba lambi tuda mayam omsinba horakhi asomdana yamna pakhalaba polna mahaka khangnaba general bijimunga da phone torami aduga hairi UN peacekeeping force na chatkhiba adu mayamna soidana maki ambush tobiragani makoibu amukta kannana bohanabiu general aduna su yamna sauna khumlai haujikti aina kamdona kangadori नंगोंद नत्र आइना हाना हंजन हंजन हाइखिबदो मफम अदुदा लेरिबा मियोयसिंग अदु होटेल दिगी वांगमा लांथोहनगनु हाइना अदुबु पोलनदी उपाय मा तौदुना महाकी नुपी अंगांग यावरिबनी अमुक्तदी कनबियु हाइदुना यामना कन्ना हाइरमी असोमदना UN peacekeeping force na lakliba ट्रक अदुगी ममांगदा खुलाई पाइबा हुतु मयाम अमा चेंसिलखी लंबी पुलप थिंजिनदुना थमलमी अदुबु जेनेन ओलिवरना गाड़ी खांगनु मयामरा फावदुना अदुम थौखो हाइदुना इंगी तोरमी अदुबु हुतु सिंगा लंबीदा गाड़ी अयादबा मा फाइजिनदुना थंबदगी गाड़ी खामदबा याददुना जेनेन ओलिवरना महाकी गाड़ी खामनमी हुतु मयाम चेंसिलक्तुना जेनेन ओलिवर दा महांगना पुरिबा मियोयसिंग असि चेक तौदबा यारोय हाजुना हाइरखी
अदुबु जेनरल ओलिवर चेक तौबा यारोय मखोयदी पॉलिटिकल प्रिजनर ngaktani nakhoi irang asiga mari lenide haiduna hairami मखोय अनीना वारी सानरिङैदा जेनरल ओलिवर की गाड़ी मनिंगदा लाक्लिबा ट्रक सिंग अदुदा हुतु की थांग तेन पाइबा मयाम अमना काखतलिबा अदु उबा मतमदा जेनरल ओलिवरना महाकी पिस्तौल पाइदुना गाड़ीदगी कुमथारखी हुतु सिंगना तुची मयाम यावरिबा ट्रक मनिंगदा काखलखी ट्रक मनिंगदगी औ बमी खुदिमक मपानदा लंगथोकपा होरखी जेनरल ओलिवरनासु ट्रक ता योमसिलिबा मयाम अदुगी मरक चंगदुना हंदो ओ हाइदुना मखोयबु इंथोकनरमी अदुबु अदुक यामलबा मयाम अदुदी जेनरल ओलिवर अमदी महाका लोइनदुना लाक्लिबा लानमी खरा अदुनादी कंट्रोल तौबा ngamlamde हुतु सिंगना ट्रक मनुंगदगी चिंथरकलबा मियोय सिंग अदु यामना साथीना फुबा होरमी अदुगा ट्रक मनुंगदसु काखतुना ट्रक मनुंगदा अयावबा औबा मियोय खुदिमकसु फुबा होरखी मयाम अदु कंट्रोल तौबा ngamdraba जेनरल ओलिवरना महाकी नोंगमेदु ब्लैंक फायर तौरदुना मयाम अदु किहलमी अदुबु हुतु मयाम मरक्तगी नुपा अमन हायरई तुछि हारिबा अखोयगी येकनबा सिंगबु कल्लिबा मियोय खुदिमक अखोयना येकनबा ओइना उइ येकनबाबु ngak सेंदुना लेरिबा मियोय खुदिमक हातकनी हादुना थांग पाइदुना चंगसिलके तवी जेनरल ओलिवरनासु महाना पुरकलिबा मियोय खुदिमक पॉलिटिकल प्रिजनर ngaktani हादुना मियाम सिंग अदुबु कन्ननबु होनरमी तंजा असिदा जेनरल बिजिमुंगा महाका लोइनबा आर्मी पर्सनल मयाम अमा पुदुना मफम मजुदा लाक्लमे आर्मी सिंग अदुना जेनरल ओलिवर दायरई मफम मसिदगी चटकिननबगिदमक्ता पुथोरकलिबा तुछि सिंग असि मिल्स कॉलिन्स होटल वामदा लैबा यारोय हादुना मखोयबु अमु हन्ना मिल्स कॉलिन होटल दा पुननबा सेम सारो हायरखी असुमना लांगरिङै तंजा असिदा हुतु सिंगी मरक्तगी हुतु आर्मी अमदा नोंमैना काबलखी नोंमैना पालबा हुतु आर्मी अदु खुदक्ता सिरमी मतौ अदु उबदा लाक्लिबा हुतु आर्मी सिंग अदुनासु ब्लैंक फायर तौदुना मफम मजुदा तिल्लिबा मियाम सिंग अदु लोइना तांथोकलमी मयाम लांगरिङै तंजा असिदा जेनरल ओलिवरना महाकी खौमी लानमी सिंग लोइना गाड़ी ट्रक अदु थौदुना मिल्स कॉलिन्स तमना अमुक हलखी मथंगे छिंदा जेनरल ओलिवरना महांगना पुगनी हायदुना तोरंबा रेफ्यूजी सिंग अदु पुरदुना मिल्स कॉलिन्स तमना अमुक हन्ना महाकी गाड़ी अदु थौजलखी गाड़ी तोंगलिबा रेफ्यूजी सिंग अदु लौथरमी असोकपा सिंग अदुबुना लायंगनबगिदमक्ता मफम जाबा सेमलमी तातियानासु महाकी मिहुन धाउन सुदुना लैरिबा मचा सिंग अदुगी मनाक्ता लैरमी अदुबु तातियाना नदी पोलदा यामना सावरी नंगना अखोय हुंदोक्तुना करी मरमगिदमक्ता मफम मसिदा लेहौरिबनो हायदुना छिंदा तातियानाना सावबा खरा फरकलबा मतमदा पोल मखोयनी वारी सनाजुना लेरमी पोलना हायरई अइना मफम मसिदा रेफ्यूजी सिंग कन्ननबगिदमक्ता लेहौबा तारबसु नखोयना चटखिबा तारबदी नखोय टेक्ता कायदना अतोप मफमदा यौरगनी खनबगिदमक्ता अइना डिसिजन अदु लौखिबनी तातियानाना हायरई अखोय अनि सिरा फावबा थादोकनगुमसि हायदुना वासकनखिबनी मरम अदुना अइंगोंदा करीमता हायरमदना नंगना अखोयबु थादोक्तुना चटखिबा मदुगिनी अइना सावरिबदो हायदुना मखोय अनि यामना नुक्सिना अमुक वारी सानरमी मखोय अनि ना वारी सानरिङैदा होटेल अदुदा लेरिबा मियोय सिंग अदुना इसिंग थक्ननबा लेइतबगिदमक्ता होटेल अदुगी स्विमिंग पूल दा लेरिबा इसिंग अदु कल्लगा सिजिनरिबा अदु उरमी करी मरमगिदमक्ता असुमना तौरिबनो हायदुना पोलना दुबेदा हंगलुबा मतमदा दुबेना हायरई हुतुगी मियोय सिंग अदुना अखोयगी होटेल मिल्स कॉलिन्स ता चंगबा ngamdre मरम अदुना मफम मसिदा लेरिबा मियोय खुदिमक होटेल दा लैबा ngamdaduna होटेल की मपान दा थोलकनबा हायदुना होटेल असिगी वाटर सप्लाई लाइन सिंग अदु लोइना कथतखरबनी मथंगी सिंदा जेनरल बिजिमुंगाना पोल की मतेंग अमा पांगबगिदमक्ता महाके अवामन लौबा होटेल अदुदा लाक्लमी अदुबु पोलना ngasiदी जेनरल गिदमक्ता पीननबा करिसु लैत्रे हायना हायरमी जेनरल बिजिमुंगाना यामना साउन हायरई फरे अदु एबा तारबदी आइगी कानागदबा अमता तौबा ngamdrabanina nangonda aina hana piramba protection amata piraroi hotel asida hutu lalhauba sing changanu haiduna aina order toramba sing adusu amu hana tauraroi nanga loina duna leiriba nanga yamna chanajaba UN gi force sing asina hotel asinga hallo hairamaga yamna sauna jenen bijimunga mafam adudagi chatki मथंगी सिंदा होटेल अदुदा मयाम पुना चाक चामिनदुना लेरिङै तंजा असिदा होटेल की गेट तोंगनदुना हुतु लालौबा सिंगना होटेल अदुदा RPG अमा कापसिलखी मसिगी मतुंगदा पोलना बोम पालिबा मफम अदुदा चेंखतुना कना कना असोकपा यावबगे हायदुना येंगलुबा मतमदा असोकपदी अमते यावरमद्रे लाइबा फबदी RPG ना पालिबा जगह अदुदी स्टोर रूम पोचै केमता लेतबा जगह अमा ओइरमी मथंगे अयुक्ता जेनरल ओलिवर लाक्तुना मयाम पुना वारी सानरमी जेनरल ओलिवर ना हायरई तुछि लालहौबसिंग अमदी हुतु लालहौबसिंग यामना अकनबा मोंगदा नोंमै कापनारकलिबसे कुइरकले अदुबु लाइबा फबदी तुछि लालमिसिंगना ngamduna हुतुना हाना पासिलंबा शहर तंखाय अमदी तुछि लालहौबसिंग अदुना मुंदुना लौसिनख्रबनी मरम अदुना हौजिक्ति हुतुगी लालहौबसिंग अदुसु वखल खरा खंदबा हौरे तुछि लालहौबसिंगा वारी सानसि हायदुना अयाबा पिरकले अदुगा मयाम असिदगी हेना नुंगाइबा पाव अमना तुछि लालहौबसिंगना फाजिलिबा मियोयसिंग अदुगा हुतुना फाजिनदुना मखोयगी एरियादा थमलिबा तुछि सिंगा एक्सचेंज तौसी हायदुना यानाबसु लैख्रे
Tatiana Hari, Hutu Lalova Singadubudi, Tutsiga Wari Shanarabanina Fare, Adubu, Hutugi Maming Leraba, Interhamwe Hariba Singadunadi, Echo with Tenabum from the Hatkadobagi Iduna Ladibani. Jenen Oliver Hari, Nang Haribado Yanachumi, Interhamwe di, Kanantana Hybataroi, Makoi Muina Toning with the Torakani. Maya Maratagi Nupaman Hari, Interhame Nakobu Ubatarabadi, Echo Shodanmaki Hatkani, Maramaduna Hotel Ashidagi, Mapanto Kumsi. Adobo Paul Nahari, Hotel Ashidasum, Equina Labor Tarabasu, Interhamegi Musing Laga, Echo Shodanmaki Hatkani. Equina Tashina, Tawai Hinge, Amadi, Ninkatam Hinga Habatarabadi, Tutsi Lalobasing a lady, border Zagadu Yonaba Chatpa Ashina Quaidagi Maru Oi. Jenen Oliver Hari, Nakoyambu Mapamashidagi, Nax Senduna Puna Navagidamakta, Agi Mafam Kayada, Chaitotuna Ladyba, Army Personnel Sing, Kauduna Sem Sabamatamda, Numidini di Changani. Paul Nahari, Narangsu, Equi compound Shida Etector E, Mafamashida Equina Queen Lataba Matamda, Equi Hingani Habatazadre, Numidini Shurabadi, Equiluna Maxoidan Shiragani. Matang Shinda, Paul D, Kari Toraga, Mayama Sibukan Gani Kaluba, Tumta Bangamde, Maramaduna, Mayama Sibukan Nanaba Wakal Kanduna Lerami, Paul Giwakalda, Anova Idiama di Lacre. Matanga Yukta, Polna, Matamangandana, Jenen Bijimunga Koromi, Aduga Makoi Ani, Diplomat Hotel Chatsi Harami, Jenen Bijimungana, Yamna Sound Hari, Kari Maram Gidamakta, Mapamadu Chatkadoribano, Paul Nahari, Nanga Quaitagi Panjaba Pochak Singadu, Mafamadu Lairabani, Nangi Apama Pochak Singadu, Aina Hojiti Pibangam Nagani, Maramaduna, Nangi Army Personnel Kara, Hotel Gate as Singang Hanaba Tamnamo, Jenen Bijimungana Hari, Nang on the Pigadoriba Pochak Singadu Yang Lava Matunda, Nangi Hotel Nanganaba Army Tamba Amadi, Tamdaba Habadu, Aina Lepkadaba Wani. Matangishinda, Jenen Bijimunga Amadi, Pona Hotel Diplomat Europomatamdadi, Diplomat Leriba, Hutu Army Singaduga, Mafamazuda Irang Horiba, Lalhova Kulai Baba Singaduga, Akan Mamong that no my capna duna lerami. Nakal Anina, Lepa later no my capna rapaduda, Micham Kayamadi, Aso open Namba, Ashiba Suyaunare. Matangishinda, Polna, Diplomat Hotel Manunda, Yotki Upu Manunga Yariba, Mamal Tanglaba, Whiskey Sing, Beer Sing Amadi, Mamal Atama Poche Sing Luna Latoklami, Aduga General Adudasu, Mamal Tangba, Whiskey Mapitaklami. Polna, Upu Manunga Yariba, Whiskey Sing Adu, Punamak Lotokuna, Mahaka Lunena, Mills Colin Hotinda, Punana Shem Sarami. Aduba General Bijimungana, Mahaki Stamma Koshilatuna, Polna Shem Sazariba, you Singadu, Mahaki Garimaning the Oina Hapselu Hadun Harami, Gar Adunasu, you Singadu Puduna Toki. Paul D. General Adugimato, Yamnanga General the Yanglami, General Aduna Hari. Paul, Nang Amuhana, Mills Colin Hotel Chalanu, Nang Sha in a Quaidagi Nungshiba, Mishing Marata Amani, Maramaduna, Nangina Twi Hinganabagamakta, Aikogi headquarter, Gitarama Haribam Famaduda, Aigapuna Chatkrashi. Paul Nahari, Aidi headquarter the Channing Day, Aginupi Angana Lehoriba, Agi Hotel Duda, Aibutin Bio. General Aduna Hari, Haujiki Lambi du Amuhana Quena Chaluba Yararoi, Maramdi, Lambi to the Haujiki, Ko Yaudaba, Warish Hanaba Yadaba, Irang Pamba Minga Tana Pig Tanduna Leramani. Paul Nahari, Haujik Irang Kalaba Matamashida, Aginupi Angang Hundu Omaga, Ainama Famashida Laiba Habase, Apabatabak Nate, Irang Matamashida, Amana Magi Mateng Pangnaba Matamni, Aibu Hotel Yaunanaba Amutatin Bio. Adobo General Aduna Hari, Nang Aigalunana, headquarter the Satkibaduna, Punchinum Changna Nungaina Hingbangam Headquarter the Ladiba, Tutsi Nupi Mamaratagi, Apamba Makalaga, Nanginupi Amu Webayai. General Adugi Chaning Daba Matawadu Ubada, Paul Namusu Kadar Tauraduna Hari, General Bizimunga, Nang America Singi, Wanted Lista Yaurabani. General Aduna Hari, Leba Ashidadi, America Machakana Mataletre, Ainama Pamashida Tauriba Tabak Kamdona, America Machasina Kangadoribano. Paul Nano Laduna Hari, America Haribeleba Asibu Nanga Yang Yango in a lore. Mafam Machida, Nangi Army Mea Maraktasu, America Spy Yauribani, Nangbuko Shen Aduna Ladibani. Leba Ashida Tauriba, War Crime Singasigi, Dandi Pinanaba Me Tirakamatam Dadi, General Achawasang Mayama Matirakani. Matamaduda, General Nangusu, Soidanamaki, America Amadi, Pitribi Court Nanangu, Crime Manunda Nanga Taukiba, Fataba Tabak Singadugi, Matik Chava Dandi Pirakani. General Bizimungan Hari, Madugi the Makadi, Aikarisuki Day. Ai Hutu Amu Orabasu, Lan Maragasida, Aina Tutsi Mio Emata Hakide, Tutsi Singda O Neva Amata Taukide. Paul Nahari, Nangna came to Taude, Tutsi Singunang Hate Havasi, Kanana Nangi the Mukta, Mayama Mangda, Habigadori. Adubu Karigumba, Nangna Hotel the Ladiba, Tutsi Singadubu can be Batarabadi, Mayama Duna Nangi the Mukta, Apaba Wahai Karadi, Pitribi Mayam Tana Naba Soidramaki Harakani. Adubu Nangna, Aigaluna Chatlaga, Mills Colin Hotel Boom, Nak Shelusi Habita, Nahana Yadrabanina, Hotel do the Lady Bamio Kudimakti, Hausik Hutu La Lobasina, Loina Hatok Lamagani, Makoi Mayam Shibagi, Dandi du Nangin Takta Taba Tabani.
General aduna harai ainadi hutu lalhobasing aduda miyoising aduba hatlo haikiba leite lana sida agi khut kaimta yawde haibasi nangna mayam mamangda haigadabani haiduna General aduna Paul bu kihanabagi damakta nomai chatoke torami Paul na harai nangi nomai aduna aibu kaptuna hatlo nangna hatpa aduna aigi oinadi awaba kokadoribani aida nate aigi imung manungi miyoi khudimak hananabagi damakta nangonda paisa piyo haibasu ai pige mahaki matawasida General aduna chensilaktuna Paul gi collar pairaga harai aina karishu tawkhide micham praja amata hakhide haduna Paul nangna aigi damakta haigadabani haiki Paul na muharai madu eba tarabadi aiga loinana hajima nangi lanmi sing puduna Mills Collins Hotel da chakadabani asomdana Mills Collins Hotel da lalhau hotu lanmi mayam ama laklami lanmi sing aduna hotel manungda lairiba mamal tanglaba potchai sing puthoroktuna lut tawnarami aduga lalhau khara amana hotel manungda lotuna lairiba tutsi singbu mapanda loina khoidoklami Tanja sida General Bejimunga amadi Paul su hotel adu de yoshilaki General Bejimunga gi personnel sing aduna mafam aduda lairiba hutu lalhauba sing adubu nongmai kaptuna mafam adudagi tanthokhi Paul di pakhatpana hemanduna hotel manungda hatu chensilaki magi nupi amadi angang kadai da lairibage haiduna koithi thirami adubu magi nupi angang di makhoi ka aduda thiba phanglamde Paul na mahaki nupi da karigumba lalhauba sing lakpa tarabadi macha singaloinana terrace tagi chongthau haikhiba du ningsinglakhi maram aduna mahaki nupi angang thinanabagi damakta terrace tamna kakhalakhi adubu mahana tholakpa matamda hanadagi hauna hotel manungda leiramlaba lalhauba sing aduna Paul bu phau haiduna laurakhi Paul su lalhauba sing adudagi nanthokduna chenanabagi damakta honarami adubu lalhauba sing aduna di mapangal kanba amadi masing yamba henbanina Paul bu namsinduna pharami Tanja sida laibak phabadagi General Bejimunga gi personnel sing adu changlaktuna blank fire kaya tawduna hotel manungda leiriba lalhauba sing adu su mafam adudagi tanthokhi mathangi sinda Paul terrace mathakta hatu chengkhalakhi adubu terrace adugi mataida nupa khara leptuna makhada yengtharamlibadu uba matamda Paul su tapna nupa sing adugi manakta changlakhi aduga makhoina yengliba mafam aduda mahaksu yengtharakhi Paul na makhada yengtharakpa matamdadi laimaida mamai upsinduna nupi ama mahakaloinana angang macha ani masu laimaida taaduna leiribadu urami oiramliba phibamadu uba matamda Paulna Tatiana amadi macha singbu kauduna hanjin yamna kanna kapchakhi adubu laimai makhada tariba nupi dunadi mamai onkhalaaga tumina layu haiduna ingit tawrakhi makhada tariba nupi singadu Tatiana amadi macha oiramdre lalhauba singaduna udanaba haiduna lotliba mama macha oiramle Masigi matungda Paulna sor chaning tana hondoklaba matungda mahaki ka aduda magi nupi amadi angang sing thiba changlakhi makhoi ka aduda leiriba bathroom adugi curtain marumda magi nupi angang amadi makhoi yumthangnaba miyoi kharana mahul thawun sudana lotuna leiramliba adu Paulna thengnarakhi mathangi ayuktana United Nations Peacekeeping Force na truck mayam puraktuna lanmi mayam amaga loinana Hotel Mills Collins ta leiriba tutsi sing adubu tutsi lalhaubana lauksinkraba jaga aduda kannanabagidamakta punanaba sem sari Paulna Mills Collins Hotel bu lunana sengdoklaba matungda hotel adugi thongna punamak sol lonsinduna ningthijana phibam amata kaidana amuk thamlami masigi matungda General Oliverna luchingduna Mills Collins ta tangjafam lauduna leiramliba tutsi sing adu UN Peacekeeping Force ki truck singda haptuna tutsi lalhauba singna lauksinkraba tutsi gi jaga oriba mafam aduda puduna lakhi adubu makhoina lambida lakpa matamdadi lamjau sorok pumnamak khul hongduna magi thawai hingnaba chatnariba miyoi sing aduna pik thanduna lerami General Oliverna luchingduna makhoina sum lakpa matamda lambida hutugi lalhauba irang horiba sing aduna makhoigi mamitta auba yom hingkhol punumak mai thari lambida chamna chachaba micham praja khudimakta aki ekhang kaya amasu phawhalli Lambida chaliba micham praja adudi magi mathwai hingnanaba haiduna lamjau sorok aduda nambo amam yanduna mathong maram khangdaba makai pangchen chenari lambida tawriba mataw adu ubada Paulnasu mahaki nupi angang sing adubu truck ta tongjaba tarabasu truck ki makhada pathaduna layu haiduna makoi mayam adubu nongmaina pandana ba haiduna pathaduna lehalami mathangi sinda General Oliverna luchingduna sum lakpa matamda Makhoigi lambi mamang aduda masing yamlaba hutugi khulai matik chana pairaba lanmi kaya amana lambi thattuna makhoigi mamangda changsilagliba adu urami General Oliver su handa amukti mahangna puragliba miyoi sing adu army sing asina thengnaba tarabadi mathoi manglagani haiba khangle maram aduna mahaksu mana puragliba miyoi sing adubu kannanabagidamakta sem saba loikhre hutu lalhauba sing aduna lambi mayaida thachiladuna lambida makhutta khulai amamam paiduna lamjau sorokta phongna chatli adubu laibak phavadi lamjau sorok adugi matai da mongsong singda lumduna
ꯇꯨꯠꯁꯤꯒꯤ ꯂꯥꯜꯍꯧꯕ ꯀꯌꯥ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯐꯤꯕꯝ ꯆꯥꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯨꯠꯁꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨꯅ ꯂꯝꯕꯤꯗ ꯐꯣꯡꯅ ꯆꯠꯂꯤꯕ ꯐꯠꯇ꯭ꯔꯕ ꯍꯨꯇꯨꯒꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨꯕꯨ ꯇꯨꯠꯁꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ꯫ ꯍꯤꯡꯍꯧꯔꯤꯕ ꯍꯨꯇꯨ ꯈꯔ ꯑꯃꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯖꯦꯅꯔꯦꯜ ꯑꯣꯂꯤꯚꯔ ꯑꯃꯗꯤ ꯇꯨꯠꯁꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯃꯇꯦꯡꯗꯒꯤ ꯍꯣꯇꯦꯜ ꯃꯤꯜꯁ ꯀꯣꯂꯤꯟꯁꯇ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯤ ꯍꯤꯡꯂꯣꯏ ꯈꯪꯗꯅ ꯋꯥꯅ ꯂꯩꯖꯔꯝꯂꯕ ꯇꯨꯠꯁꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯁꯥꯐꯒꯗꯕ ꯖꯒꯥ ꯑꯃ ꯑꯣꯏꯔꯤꯕ ꯇꯨꯠꯁꯤꯁꯤꯡꯅ ꯂꯧꯁꯤꯜꯂꯕ ꯖꯒꯥ ꯕꯣꯔꯗꯔ ꯑꯗꯨꯗ ꯂꯥꯟꯁꯤꯟꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯇꯨꯠꯁꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨꯅ ꯍꯨꯇꯨꯒꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯇꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯇꯨꯠꯁꯤꯒꯤ ꯖꯒꯥ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯂꯩꯔꯤꯕ ꯔꯦꯐ꯭ꯌꯨꯖꯤ ꯀꯦꯝꯞ ꯑꯗꯨꯗ ꯄꯣꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯂꯣꯏꯅꯕ ꯇꯨꯠꯁꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯇ꯭ꯔꯛꯇ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯈꯥꯗ ꯊꯥꯡꯊꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯖꯦꯅꯔꯦꯜ ꯑꯣꯂꯤꯚꯔꯅ ꯄꯣꯜꯗ ꯍꯥꯏꯔꯛꯏ, "ꯄꯣꯜ, ꯀꯦꯝꯄꯁ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯈꯥꯝꯂꯤꯕ ꯕꯁꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯨꯠꯁꯤ ꯔꯦꯐ꯭ꯌꯨꯖꯤꯁꯤꯡ ꯑꯁꯤꯕు ꯇꯥꯟꯖꯦꯅꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯠꯀꯗꯧꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡ ꯆꯠꯈꯤꯒꯗꯕ ꯕꯁ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯄꯨꯗꯨꯅ ꯆꯠꯍꯧꯔꯣ꯫ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯤꯒꯨꯝꯕ ꯇꯟꯖꯥ ꯂꯥꯛꯀꯅꯤ ꯂꯥꯛꯂꯣꯏ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ"꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯦꯐ꯭ꯌꯨꯖꯤ ꯀꯦꯝꯞ ꯌꯧꯔꯛꯂꯕ ꯍꯣꯇꯦꯜꯗ ꯂꯩꯃꯤꯟꯅꯔꯝꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯄꯣꯜꯗ ꯍꯔꯥꯎ ꯇꯌꯥꯝꯕ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ꯫ ꯄꯣꯜꯒꯤ ꯅꯨꯄꯤ ꯇꯥꯇꯤꯌꯥꯅꯥꯅ ꯔꯦꯐ꯭ꯌꯨꯖꯤ ꯀꯦꯝꯞ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯥ ꯊꯣꯃꯥꯁꯀꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯨ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯍꯪ ꯍꯪꯅꯔꯝꯃꯤ꯫ ꯔꯦꯐ꯭ꯌꯨꯖꯤ ꯀꯦꯝꯞ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯐꯣꯇꯣ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯅ ꯀꯟꯅ ꯊꯤꯔꯕꯁꯨ ꯊꯤꯕꯗꯤ ꯐꯪꯂꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯥꯟꯖꯦꯅꯤꯌꯥꯗ ꯆꯠꯀꯗꯧꯔꯤꯕ ꯕꯁꯁꯤꯡ ꯑꯗꯨꯗ ꯀꯥꯈꯠꯅꯕꯒꯤꯗꯃꯛꯇ ꯔꯦꯐ꯭ꯌꯨꯖꯤꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯕꯁꯇ ꯇꯣꯡꯅꯅꯕ ꯁꯦꯝ ꯁꯥꯅꯔꯝꯃꯤ꯫ ꯄꯣꯜꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯗꯨꯅ ꯕꯁꯇ ꯀꯥꯈꯠꯅꯅꯕ ꯂꯥꯏꯟ ꯂꯦꯞꯂꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯤ ꯔꯦꯐ꯭ꯌꯨꯖꯤ ꯀꯦꯝꯞ ꯑꯗꯨꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕꯤ ꯔꯦꯗ ꯀ꯭ꯔꯣꯁꯀꯤ ꯃꯦꯗꯥꯝ ꯑꯥꯔꯆꯔꯅ ꯄꯣꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯥꯇꯤꯌꯥꯅꯥꯅ ꯕꯁꯇ ꯀꯥꯈꯠꯇꯣꯏꯒꯤ ꯂꯥꯏꯟ ꯂꯦꯞꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯦꯗꯥꯝ ꯑꯥꯔꯆꯔꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯄꯣꯜ ꯑꯃꯗꯤ ꯇꯥꯇꯤꯌꯥꯅꯥꯅ ꯇꯣꯡꯂꯤꯕ ꯕꯁ ꯑꯗꯨ ꯈꯥꯝꯅꯅꯕꯒꯤꯗꯃꯛꯇ ꯕꯁ ꯑꯗꯨ ꯇꯥꯟꯅꯔꯛꯈꯤ꯫ ꯕꯁ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯆꯦꯜꯂꯗꯨꯅ ꯕꯁ ꯑꯗꯨ ꯈꯥꯝꯃꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯄꯣꯜ ꯑꯃꯗꯤ ꯇꯥꯇꯤꯌꯥꯅꯥ ꯕꯁꯇꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯦꯗꯥꯝ ꯑꯥꯔꯆꯔꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯃꯦꯗꯥꯝ ꯑꯥꯔꯆꯔꯅ ꯅꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯠꯀꯗꯕ ꯂꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯤꯡꯗꯨꯅ ꯑꯉꯥꯡ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯔꯦꯐ꯭ꯌꯨꯖꯤ ꯑꯉꯥꯡ ꯃꯌꯥꯝꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯣꯃꯥꯁꯀꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯃꯌꯥꯝ ꯃꯔꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯇꯥꯇꯤꯌꯥꯅꯥꯅ ꯎꯔꯛꯈꯤ꯫ ꯇꯥꯇꯤꯌꯥꯅꯥꯅ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯕꯨ ꯆꯦꯠꯅ ꯀꯣꯜꯂꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯄꯣꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯃꯥꯁꯀꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯆꯦꯠꯅ ꯀꯣꯜꯂꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯍꯔꯥꯎꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯃꯦꯗꯥꯝ ꯑꯥꯔꯆꯔꯅ ꯄꯣꯜꯗ ꯍꯥꯏꯔꯛꯏ, "ꯔꯦꯐ꯭ꯌꯨꯖꯤ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯇꯥꯟꯖꯦꯅꯤꯌꯥꯗ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯕꯁꯇ ꯇꯣꯡꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯀꯝꯗꯧꯒꯗꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ"꯫ ꯄꯣꯜ ꯑꯃꯗꯤ ꯇꯥꯇꯤꯌꯥꯅꯥ ꯃꯦꯗꯥꯝ ꯑꯥꯔꯆꯔꯒ ꯂꯣꯏꯅꯅ ꯔꯦꯐ꯭ꯌꯨꯖꯤ ꯀꯦꯝꯞ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯕꯁ ꯈꯨꯗꯤꯡꯃꯛꯇ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯇꯣꯡꯐꯝ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯇꯥꯟꯖꯦꯅꯤꯌꯥ ꯇꯝꯅ ꯆꯠꯀꯗꯧꯔꯤꯕ ꯕꯁ ꯑꯗꯨꯗ ꯇꯣꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯂꯞ ꯂꯥꯛꯈꯤ꯫ ꯏꯔꯥꯡ ꯂꯣꯏꯔꯛꯂꯕ ꯃꯇꯨꯡ ꯍꯧꯖꯤꯛꯁꯨ ꯄꯣꯜ ꯑꯃꯗꯤ ꯇꯥꯇꯤꯌꯥꯅꯥ ꯕꯦꯜꯖꯤꯌꯝꯗ ꯂꯩꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯊꯣꯃꯥꯁꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯃꯆꯥ ꯁꯛꯅ ꯃꯈꯣꯏꯅ ꯌꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯊꯣꯃꯥꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯐꯪꯕ ꯂꯩꯇ꯭ꯔꯤ꯫ ꯏꯔꯥꯡ ꯂꯣꯏꯔꯕ ꯃꯇꯨꯡ 2002ꯗ ꯖꯦꯅꯔꯦꯜ ꯕꯤꯖꯤꯃꯨꯡꯒꯥꯕꯨ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯅ ꯐꯥꯗꯨꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯂꯥꯟ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯀꯣꯔꯠꯇ ꯄꯨꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯍꯨꯇꯨꯁꯤꯡꯗ ꯏꯔꯥꯡ ꯍꯧꯅꯅꯕ ꯑꯃꯗꯤ ꯇꯨꯠꯁꯤꯁꯤꯡꯕꯨ ꯍꯥꯠꯅꯅꯕ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯖꯣꯔꯖ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯅꯅꯕ ꯁꯖꯥꯏ ꯄꯤꯈꯤ꯫ 1994ꯗ ꯊꯣꯛꯈꯤꯕ ꯍꯨꯇꯨꯁꯤꯡꯅ ꯍꯧꯔꯛꯄ ꯏꯍꯧ ꯑꯗꯨ ꯇꯨꯠꯁꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯍꯨꯇꯨꯒꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯕꯣꯔꯗꯔ ꯋꯥꯡꯃ ꯂꯥꯟꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯔꯥꯡ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯍꯨꯇꯨꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯕ ꯃꯇꯝꯗꯗꯤ ꯍꯨꯇꯨꯁꯤꯡꯅ ꯏꯔꯥꯡ ꯃꯅꯨꯡꯗ ꯇꯨꯠꯁꯤ ꯂꯥꯈ 10 ꯍꯦꯟꯅ ꯍꯥꯠꯈꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯝꯗꯧꯏ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯋꯥꯔꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯂꯥꯏꯛ, ꯀꯃꯦꯟꯠ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯈꯤꯕꯁꯤꯡꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫